ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯇꯦꯛꯄꯤ ꯆꯥꯛ ꯈꯨꯂꯦꯟ ꯀꯧꯕ ꯈꯨꯜ ꯑꯃꯗ ꯇꯣꯝꯆꯥ ꯀꯧꯕ ꯁꯨꯗꯤ ꯁꯨꯅꯤꯡꯗꯅ ꯁꯦꯜ ꯄꯥꯏꯕ ꯁꯥꯔꯒ ꯅꯨꯄꯤ ꯀꯣꯏꯕ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯇꯥꯏ ꯈꯨꯜ ꯀꯧꯕ ꯈꯨꯜ ꯑꯃꯗꯁꯨ ꯊꯦꯝꯕꯤ ꯀꯧꯕꯤ ꯏꯅꯥꯛꯇꯤ ꯈꯨꯟꯗꯅ ꯏꯅꯥꯛ ꯈꯨꯟꯕꯤ ꯁꯥꯗꯨꯅ ꯅꯨꯄꯥ ꯀꯣꯏꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯇꯣꯝꯆꯥꯅ ꯃꯁꯥ ꯅꯥꯟꯅ ꯊꯕꯛ ꯆꯠꯇꯧꯔꯤꯕꯅꯤ ꯍꯥꯏꯅ ꯃꯁꯝ ꯃꯅꯥ ꯍꯥꯠꯇꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯃꯃꯥ ꯏꯕꯦꯝꯃ ꯃꯥꯏꯃꯨꯅ ꯄꯤꯁꯨꯝ ꯈꯖꯤꯛ ꯁꯨꯛꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯇꯣꯝꯆꯥ, ꯅꯪꯕꯨ ꯅꯁꯥꯗꯨ ꯅꯥꯟꯅ ꯀꯦꯔꯒ ꯀꯣꯏꯆꯠ ꯆꯠꯇꯅ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯀꯔꯤꯅꯣ ꯁꯦꯜ ꯊꯣꯛꯄ ꯌꯥꯕ ꯊꯕꯛ ꯑꯃꯗꯁꯨ ꯇꯧꯕ ꯌꯥꯕꯅꯤ꯫ ꯅꯃꯥ ꯑꯁꯣꯟꯕꯤ ꯑꯩꯅ ꯊꯥꯛꯂꯒ ꯑꯁꯨꯝ ꯂꯩꯅꯤꯗꯣ ꯍꯥꯏꯅ ꯂꯩꯔꯤꯕ ꯅꯪꯁꯤꯁꯨ ꯉꯝꯗꯤ ꯉꯝꯃꯤꯀꯣ ꯏꯕꯨꯡꯉꯣ꯫ ꯇꯣꯝꯆꯥ ꯃꯁꯝ ꯍꯥꯠꯅ ꯃꯤꯡꯁꯦꯜꯗ ꯃꯁꯥꯒꯤ ꯃꯁꯛꯇꯨ ꯌꯦꯡꯅ ꯅꯣꯛꯃꯤꯒ ꯇꯧꯔꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯅꯆꯥ ꯑꯩꯅ ꯀꯣꯏꯅ ꯆꯠꯂꯤꯕꯁꯦ ꯏꯆꯝ ꯆꯝꯅ ꯆꯠꯄ ꯅꯠꯇꯦꯅꯦ꯫ ꯏꯆꯝ ꯆꯝꯅ ꯆꯠꯄ ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤ ꯊꯤꯔꯤꯕꯅꯣ ꯍꯥ? ꯑꯣꯏꯗ ꯄꯥꯗꯕꯗꯨ ꯇꯧꯅꯨꯀꯣ꯫ ꯏꯃꯥ, ꯑꯣꯏꯗ ꯄꯥꯗ ꯅꯠꯇꯦꯕ ꯅꯆꯥ ꯑꯩꯅ ꯆꯠꯂꯤꯁꯦ ꯀꯔꯥꯏꯗ ꯀꯔꯝꯕ ꯈꯨꯟꯗ ꯏꯅꯥꯛ ꯈꯨꯟꯕꯤ ꯂꯩꯁꯥꯕꯤ ꯂꯩꯒꯦ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯔꯤꯕꯅꯤꯅꯦ꯫ ꯏꯅꯥꯛ ꯈꯨꯟꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯀꯩꯗꯧꯗꯣꯔꯤꯕ? ꯇꯣꯝꯆꯥ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯩꯅꯗꯅ ꯃꯃꯥꯏꯗꯨ ꯈꯪꯂꯩ ꯂꯩꯊꯣꯔꯛꯇꯨꯅ ꯍꯣ ꯅꯃ ꯑꯣꯏꯗꯣꯔꯤꯕ ꯀꯩꯅꯣ ꯈꯪꯗꯦ ꯄꯪꯍꯪꯗ ꯍꯪ ꯊꯣꯛꯒꯦ ꯈꯥꯏꯗꯣꯛꯄ ꯑꯁꯤꯅ ꯐꯔꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯃꯁꯝ ꯍꯥꯠꯂꯝꯕ ꯁꯝꯖꯦꯠꯇꯨ ꯎꯈꯣꯡ ꯇꯦꯟꯗꯨꯅ ꯌꯦꯞꯁꯤꯜꯂꯝꯂꯒ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗ ꯒꯝ ꯊꯥꯡꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯥꯏꯃꯨꯁꯨ ꯊꯣꯛꯈ꯭ꯔꯤꯕ ꯃꯆꯥꯅꯨꯄꯥꯗꯨ ꯇꯥꯅꯕ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯍꯩ, ꯊꯣꯛꯃꯣꯛ ꯇꯧꯅꯨꯀꯣ, ꯏꯅꯥꯛ ꯈꯨꯟꯕꯤ ꯄꯥꯝꯕꯗ ꯅꯪꯅꯦ ꯎꯇꯨꯞ ꯆꯥꯕ ꯁꯣꯏꯔꯣꯏꯀꯣ ꯅꯪ꯫ ꯇꯣꯝꯆꯥꯅ ꯃꯃꯥꯅ ꯂꯥꯎꯔꯛꯂꯤꯕꯗꯨ ꯀꯔꯤꯅꯣ ꯈꯪꯗꯦ ꯍꯥꯏꯒꯧ ꯃꯃꯥꯏ ꯑꯣꯟꯊꯣꯛꯅ ꯃꯈꯨꯠ ꯊꯥꯡꯒꯠꯂꯒ ꯍꯥꯏꯐꯦꯠ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯥꯏꯃꯨ ꯆꯠꯈ꯭ꯔꯤꯕ ꯃꯆꯥꯅꯨꯄꯥꯗꯨꯗ ꯃꯨꯟꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯃꯄꯥꯗꯨ ꯃꯇꯝꯒ ꯂꯩꯖꯔꯝꯗꯅ ꯁꯤꯅ ꯐꯩ ꯁꯤꯅ ꯐꯠꯇꯦ ꯍꯥꯏꯅ ꯁꯤꯟꯇꯥꯛ ꯁꯤꯟꯗꯝꯕꯤꯔꯗꯤ ꯏꯆꯥꯁꯤ ꯑꯁꯨꯝꯅꯗꯤ ꯇꯧꯔꯣꯏꯗꯕꯅꯤꯗꯀꯣ꯫ ꯃꯥꯏꯃꯨ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯃꯊꯧꯃꯛ ꯑꯣꯏꯗꯨꯅ ꯂꯩꯖꯍꯧꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯇꯥꯏ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯊꯦꯝꯕꯤꯗꯨ ꯃꯇꯥ ꯑꯅꯤ ꯑꯍꯨꯝꯒ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯅ ꯊꯦꯝꯕꯤ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯃꯆꯦ ꯑꯗꯨꯒꯤ ꯁꯥꯕ ꯀꯨꯏꯗ꯭ꯔꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯃꯥꯅ ꯁꯤꯖꯤꯟꯗꯨꯅ ꯂꯥꯛꯄꯗꯨ ꯃꯇꯧ ꯃꯥꯟꯗꯅ ꯎꯠꯂꯒ ꯋꯥ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯈꯨꯠꯇ ꯈꯨꯗꯣꯞ ꯑꯃ ꯁꯤꯔꯤꯗꯨ ꯎꯕꯗ ꯁꯥꯟꯅꯖꯕꯤ ꯃꯇꯥ ꯑꯄꯤꯛꯄꯤꯅ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯐꯥꯔꯒ ꯈꯪꯍꯥꯏ ꯈꯪꯖꯤꯟ ꯊꯦꯝꯕꯤ, ꯁꯤꯗꯤ ꯀꯔꯝ ꯀꯥꯟꯗ ꯁꯥꯔꯤꯕ ꯈꯨꯗꯣꯞꯅꯣ? ꯊꯦꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯇꯥ ꯑꯄꯤꯛꯄꯤꯅ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯃꯈꯨꯠꯇꯨ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯐꯠ ꯂꯥꯎꯅ ꯊꯥꯗꯨꯅ ꯀꯨꯏꯗ꯭ꯔꯤꯗ ꯅꯍꯥꯟꯗ ꯀꯣꯟꯁꯪꯗꯒꯤ ꯂꯧꯔꯨꯕꯅꯤ꯫ ꯊꯦꯝꯕꯤꯒꯤ ꯃꯒꯨꯟ ꯃꯨꯟꯅ ꯈꯪꯂꯕ ꯂꯦꯝꯕꯤꯗꯨꯗꯤ ꯋꯥꯗꯤ ꯍꯥꯏꯗ ꯇꯧꯖ ꯁꯥꯔꯤꯁꯦ ꯍꯥꯏꯒꯧ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯛꯂꯒ ꯂꯩꯈꯤꯔꯝꯃꯤ꯫ ꯊꯦꯝꯕꯤꯁꯨ ꯑꯗꯨꯃꯛ ꯁꯅꯥ ꯈꯨꯗꯣꯞꯇꯨ ꯃꯥꯒꯤ ꯁꯥꯖꯤꯟꯅꯗꯨꯅ ꯑꯇꯩꯗꯨ ꯎꯠꯀꯦ ꯌꯥꯎꯅ ꯃꯈꯨꯠꯀꯗꯨ ꯊꯥꯡꯒꯠꯂꯒ ꯐꯖꯗ꯭ꯔꯥ? ꯁꯟ ꯑꯃ ꯇꯥꯗꯧꯕ ꯆꯪꯅꯤꯡ ꯑꯅꯤꯗꯅꯤ ꯋꯥꯠꯄ꯫ ꯑꯄꯤꯛꯄꯤꯅ ꯐꯖꯩ ꯏꯕꯦꯝꯃ, ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯐꯩ, ꯁꯅꯥ ꯂꯨꯄꯥ ꯑꯋꯥꯠꯄ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦ꯫ ꯅꯠꯇꯦ, ꯍꯟꯗꯛꯀꯤ ꯁꯅꯥ ꯈꯨꯗꯣꯞꯁꯤꯅ ꯀꯥꯏꯗꯒꯤ ꯁꯦꯜꯅ ꯁꯥꯔꯤꯕꯅꯣ? ꯊꯦꯝꯕꯤ ꯃꯇꯥꯒꯤ ꯋꯥꯗꯨꯗ ꯍꯥꯏꯐꯦꯠ ꯂꯠ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯈꯨꯝꯗꯕ ꯌꯥꯗꯦ ꯈꯟꯅ ꯉꯝꯅꯕ ꯍꯦꯛꯇ ꯈꯨꯝꯖꯤꯜꯂꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯊꯦꯝꯕꯤꯒ ꯈꯪꯅꯕ ꯀꯣꯟꯗꯨꯝꯕ ꯀꯧꯕ ꯌꯥꯝꯅ ꯏꯪ ꯇꯞꯆꯕ ꯅꯨꯄꯥꯗꯨ ꯃꯣꯂꯤ ꯂꯥꯛꯂꯤꯗꯨ ꯂꯩꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯂꯦꯝꯕꯤꯅ ꯎꯔꯗꯨꯅ ꯃꯃꯥꯏꯗꯨ ꯈꯖꯤꯛ ꯂꯩꯁꯤꯜꯂꯛꯂꯒ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯊꯦꯝꯕꯤ, ꯅꯪꯒꯤ ꯏꯪ ꯇꯞꯆꯕ ꯃꯣꯡ ꯍꯥꯖꯗꯕ ꯀꯣꯟꯗꯨꯝꯕ ꯍꯥꯏꯗꯣ ꯇꯨ ꯑꯥꯗ ꯂꯥꯛꯂꯤ꯫ ꯊꯦꯝꯕꯤ ꯃꯃꯥꯏꯗꯨ ꯈꯖꯤꯛ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯀꯣꯟꯗꯨꯝꯕꯅ ꯃꯣꯂꯤ ꯂꯥꯛꯂꯤꯗꯨ ꯎꯕꯗ ꯃꯇꯥꯡ ꯆꯥꯗꯦꯗ ꯈꯟꯅ ꯈꯣꯏꯗꯧꯗꯨ ꯂꯪꯈꯠꯂꯛꯂꯝꯃꯤ꯫ ꯑꯁꯥꯎꯕ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯂꯣꯠꯁꯤꯟꯗꯨꯅ ꯃꯅꯥꯇꯣꯟꯗꯨ ꯈꯖꯤꯛ ꯆꯥꯎꯊꯣꯛꯅ ꯃꯁꯤ ꯑꯃꯨꯛ ꯂꯥꯛꯑꯅꯤ, ꯑꯩꯅꯦ ꯃꯥꯒ ꯊꯦꯡꯅꯗꯅꯕ ꯍꯣꯠꯅꯕꯗ ꯋꯥꯔꯦ ꯑꯋꯣꯏꯕ꯫ ꯑꯄꯤꯛꯄꯤꯅ ꯀꯩꯒꯤ? ꯑꯁꯨꯛ ꯐꯕ ꯅꯨꯄꯥꯁꯤꯕꯣ ꯅꯪ ꯑꯃꯨꯛ ꯄꯥꯝꯂꯛꯇ꯭ꯔꯕꯣ? ꯐꯩꯕꯨꯗꯤ ꯈꯪꯉꯤ, ꯑꯗꯣ ꯂꯥꯏꯔꯕꯅꯗꯤ ꯄꯠ ꯇꯠꯂꯕꯗ ꯑꯐꯕꯅ ꯀꯩꯕꯨ ꯀꯥꯟꯅꯗꯣꯏꯅꯣ? ꯂꯦꯝꯕꯤꯅ ꯑꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯅꯪꯁꯨ? ꯀꯩꯗꯤ ꯍꯦꯟꯃꯜꯂꯤꯅꯣꯕ? ꯅꯪꯒꯤꯁꯦ
ไม่กวนดุมให้บะกวนไอ้บะมันบะสิกิมิจังลีรออดุยนาตีบะไอ้น่าให้ดีข้างเลียรีเบียมะนั่งน่ะมากิกวนไอ้บะมันบะกวนดุมให้เสียปามนี่นะตรอปามาที่เราโจ้ยเบียมะไอ้คุยกับเอ็มเตะก็ให้ด้วยอาศัยให้นะเทมบีมามานะบีอดุนะกะรีขันกันให้บะอมตะขังดามานะให้นิ่งบะคาระตัวให้รำละกะมีนะคุมบะกะอมตะตาดาเพชรให้ตกละกะอิสิงปุ่นดูอิสิงสกละกะกำทางดูนะจัดคิรามีมากิมาตาวดูตะเลนบีดีหิงกานะเลหาวรามีอดุบุจานะจะบีมาตาอภิกบีดีเทมบีกิมาตุงดาเกาดูนะเทมบีง่ายคนมีน้องบ่เจ็ดมินสิไกตัวแกเทมบีสาวนะจัดคลิปมาตากิมาตุงดาอดุมักอินะคิรามีเลมบีอันนี้ตุกิมาตาวดูดามาจินขจิไปทกละกะก็อาจจะตัวบังคับลีบันปีเสียไปจะหายน้ำปามจะก็ไอโลโรกันมากี่อะไรมาขับคนบอยนักอูรับระคังเดนมาชินุปีเสียลอยน่าไปยาบมีด้านนติเลมบีกีว่าดูดามาตามเมลัยนตับนะไกสุขัลดูระนุสิไม่ดีอสมัยเนี่ยต้องจะเลยระบันละโอไอคอยสุอิสิงสกนับตาวรสิละโอไฮน่าอันนี้ดูสุพรรณลำบัดกี้พกเอากะละกะอิสิงสกลำมีซ้อมแต่ในเทมบีดูพีกามแล้วก็ลักลีดูอูบัดะไกสุขังเสด็จปกครองดมบดีโมลีเทมบีไกดูบยาวรกิอดุกซ้อมนั่นลักลีบ่ขังนิ่งบราโหเนี่ยเลี้ยมบีไฮบีเลี้ยมสุเลี้ยมตาบิโดอดุนนังเสียกุยนาเรสไฮบัดจัดละไอ้งอนดีเล็กลันมากุยนารุรกุยนขังดีบ่สับตาสิกะเทมบีกิมาสุกกะดุพัดไลระกะสาวระกะให้ดกแล้วก็จัดคิรามีมานะให้ริบดูกอนดมบดีอเซงบโอระไว้ขลามีอดุนสาวริบดูเทมจินกิมาตากุมอินาดุนะเทมบีสิสาวคิโนบ่ไอ้นายเสียมุตตากุมไอ้เนี่ยเลมบีกะมาตาปามดิบ่นังสาวคิโนบ่สิเทมบีจัดลำบัดกี้จับเล็บละกะสาวน้ำมาไม่ตุกขังเลยทรักตุนะตากุนุบ่ไอ้เนี่ยตากุนุบ่นะเลบีปามบ่ปามดะบ่ไอ้แกอินตะขังดิไอ้กี่หายบ่บุเนี่ยตาคนนุ่มมากเลยนะบ้าเสียไอ้ตาสิงห์ปามจีอดุน่ะไอ้กิลบิดเย็ดปีระนุใครน้องน่าให้ดูบ่ไอ้ดีนุ่งสิบุษมาสักครั้งจะบันนัดน้องเนี่ยต้องให้ต้องบีระก็หูจิกนะยาเรตานิ่งเดนุปานะตบดงนะไอ้นุปามจะให้ดีอัตโตปามก็ก้อยขี้ไปยาบุตรดะอดุไม่น่าได้ให้นุดานุปายคุยสุดทำไมปาลีบันนุปีน้อยดาวว่าบักขังมันนัดนุปายคุยสุวารีบันใครน่าริสให้ระก็เฮกได้ยาบุตรไม่จักที่ก็ไม่นึกขังโดริเกโหเนี่ยไม่จักขังบังคับเลยให้ระกันนะได้ปุคริสเองอาศัยดอกก็ส่งเธอระก็สิรุไอ้งอนแต่ที่ยัดปีรักลันให้นาเทมบีดกไก่สุขันดาเพชรให้ดอกแล้วก็จัดคิรามีกอนดมบดีจัดครีบเทมบีดเป็นตันยังละกะไอ้ดินักเสียอาสุกทำไมกำลังกันให้ดอกสุกันขลุดบันไปน้องไอ้นักไก่ดอกงงกี้ยังงบปุคริสเดสิงบกี้จงเธอระก็สิดกิมอดูกันเนี่ยเฮ้ยไว้โอละกันดอกก็ตั้มนักกี้มันอาศัยให้ในคนดมบะสาวนะมาไม่ดูเลยทบดูนะบุครีไล่ริบาดมเดสาวนะกำทางดุนลักลำมีมาดามดูดาบุครีมาปาดกี้เลมบีก็มีอะไรกับการักลิบดูเฮกมิดยังตาดูริอิทาทาจดนะเลมบีก็เฮกตักลาวน้ำมิจานารามีไงฮักดูดามาสานะบุครีดมเดลาคิบดูกี้มาดมกะลอยนะก้าวคิรามีมาดูกี้มาหุดเลมบีตะนกมีโตดุนยังละก็เลยรามีมากี้มาวงมาโตลับตักนี่เลมบีน่ะสู้ระดูนะให้นาดนตับนะมาตามเมลัยเดจิโร่ตาวรักลามีเมลัยตาคนดุมบาเสียไอ้คอยส่งเดส่งยิงแล้วก็เลยริซีงเฮ้ยเนี่ยนกมีกันสุดเตารีนี่เองสิลูโนไอ้ที่วันทุกนายน่ะคิดเลยไก่สุขลุ่นเฮเอ๊ะมายาเสียสงกาบสิดาให้เงินมาจังคิดเอารีเนี่ยไอ้มาให้กำลังนะมายาสิดาให้ยิงจังบสิเพาบะเฮกขังดิบมีมาสิมีเสียอาศัยให้นะเลมบีก็มาตามเมลัยกันดูทิดโนคิรามีสมดคนดุมบสุมายาสงการะก็เลยรำบัดกี้มายาดาให้ยิงมันนะงารังเล็กก็ไปเสลักเต้าที่เต้าบาดูดาอีกขังนะดึกเลยคนดุมบะให้ยิงดูมาคนนักกันทุกนับประกันนหัวนารามีมากิมาเต้าดูยิงละกะนปีอันนี้ดูดิกันนะนกปะทิ้งบังงำตนะอดุมักพักนกทรักลามีนปีอันนี้ดูนะนกปะตูอุระกะคนดมบะอีกายตัวน้ำมาไม่เลยระกะอดุมักจัดคิรามีมาเนจัดคราบดานกลำบัดกี้เลมบีดีคาราพาทาระกะมาตามเมลัยโดนชิละกะยาริคาระนกเลดินกไปเห็นมาเลสูยารินกสิกาบันิยารินังมาสุนกไปเลปอดีให้นกนิ่งนบวาดีอดมให้อาศัยให้นำมาคอยนี้ดู
ꯑꯗꯨꯃꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯔꯒ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯀꯣꯟꯗꯨꯝꯕꯅ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤꯕꯒꯤ ꯃꯑꯣꯡ ꯇꯧꯕꯗꯒꯤ ꯑꯄꯤꯛꯄꯤꯅ ꯊꯦꯝꯕꯤꯗ ꯄꯥꯎ ꯇꯝꯖꯔꯝꯃꯤ꯫ ꯊꯦꯝꯕꯤ, ꯇꯥ ꯀꯣꯟꯗꯨꯝꯕꯁꯦ ꯊꯥꯏꯅꯗꯤ ꯅꯪꯅ ꯐꯅ ꯊꯤꯅ ꯉꯥꯡꯂꯁꯨ ꯆꯩꯔꯁꯨ ꯅꯅꯥꯛꯇꯗ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯂꯒ ꯂꯩꯕꯅꯤ꯫ ꯑꯗꯣ ꯍꯟꯗꯛꯇꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯈꯔ ꯍꯣꯡꯕ ꯃꯥꯜꯂꯤꯀꯣ? ꯑꯁ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯤ, ꯃꯥꯁꯦ ꯑꯩꯅ ꯅꯨꯡꯁꯤꯔꯛꯅꯕ ꯍꯥꯏꯅ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ, ꯑꯩꯅ ꯁꯨꯡꯅꯨꯡꯁꯨ ꯅꯨꯡꯁꯤꯔꯣꯏꯗꯕꯗꯨꯗ꯫ ꯑꯗꯨꯁꯨ ꯍꯥꯏꯅꯣꯏꯕꯦꯝꯃ ꯅꯪꯁꯨ, ꯅꯨꯄꯥꯗꯣ ꯅꯪꯅ ꯍꯧꯈꯩ ꯍꯧꯔꯒ ꯅꯝꯗꯅ ꯀꯣꯏꯅꯔꯤ, ꯑꯗꯨꯒ ꯑꯃꯨꯛ ꯅꯪꯅ ꯍꯥꯏꯕꯗ ꯌꯥꯏ ꯍꯥꯏꯗꯅ ꯃꯤꯔꯥꯏꯕꯗꯨꯁꯨ ꯅꯪ ꯁꯣꯏꯗꯅ ꯇꯨꯡꯗ ꯅꯤꯡꯉꯝꯖꯔꯣꯏ꯫ ꯀꯥꯏꯗꯩꯅꯣꯗ, ꯄꯠ ꯇꯠꯄ ꯃꯥ ꯀꯥꯏꯅꯕꯗ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯅꯤꯡꯉꯝꯗꯕ ꯄꯣꯛꯇꯣꯏꯅꯣ? ꯐꯔꯦ ꯏꯕꯦꯝꯃ, ꯑꯗꯨꯝꯅꯕꯨ ꯈꯜꯂꯕꯗꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ꯫ ꯑꯄꯤꯛꯄꯤ ꯐꯥꯎꯕ ꯊꯦꯝꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯥꯅꯖꯕꯤ ꯃꯇꯥꯅ ꯍꯦꯜꯂꯤ ꯈꯟꯅ ꯃꯥ ꯋꯥ ꯑꯀꯟꯕꯗꯤ ꯍꯥꯏꯔꯣꯏꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯀꯣꯟꯗꯨꯝꯕꯗꯨ ꯏꯁꯤꯡ ꯁꯣꯛꯐꯝꯗ ꯂꯦꯝꯕꯤ ꯍꯣꯏ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡ ꯍꯦꯛ ꯆꯥꯗꯅ ꯊꯦꯝꯕꯤꯁꯨ ꯑꯄꯤꯛꯄꯤ ꯍꯣꯏꯒ ꯂꯣꯏꯅꯅ ꯂꯥꯛꯂꯝꯃꯤ꯫ ꯊꯦꯝꯕꯤꯗꯤ ꯀꯣꯟꯗꯨꯝꯕ ꯎꯕꯗ ꯃꯥ ꯉꯥꯏꯔꯤꯕꯣꯏ ꯅꯤꯡꯗꯨꯅ ꯃꯆꯤꯟꯒꯗꯨ ꯈꯖꯤꯛ ꯄꯩꯊꯣꯛꯂꯒ, ꯑꯁ ꯃꯁꯤ ꯑꯃꯨꯛ ꯂꯩꯔꯝꯗꯦꯅꯦ, ꯀꯅꯥꯅꯣ? ꯇꯥ ꯀꯣꯟꯗꯨꯝꯅꯤꯅꯦ ꯏꯕꯦꯝꯃ, ꯀꯩꯝꯇ ꯍꯦꯛ ꯍꯥꯏꯔꯨꯅꯨ, ꯃꯥꯅꯗꯤ ꯀꯩꯝꯇ ꯍꯥꯏꯔꯛꯂꯔꯣꯏꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩꯅꯦ ꯍꯥꯏꯅ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯒꯝ ꯊꯥꯡꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ꯫ ꯃꯥꯗꯤ ꯀꯣꯟꯗꯨꯝꯕꯒꯤ ꯃꯄꯥ ꯌꯧꯔꯛꯂꯗꯤ ꯀꯧꯔꯛꯂꯗꯤ ꯈꯟꯅ ꯃꯥ ꯃꯉꯥꯏꯔꯦ ꯈꯟꯅ ꯃꯨꯛꯇꯅ ꯆꯠꯆꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯗꯨꯝꯕꯁꯨ ꯐꯅ ꯍꯦꯟꯗꯣꯛꯂ ꯐꯥꯎꯕꯗ ꯀꯧꯔꯛꯇꯕꯗꯨꯗ ꯊꯦꯝꯕꯤꯁꯨ ꯁꯨꯛꯇꯣꯛꯂꯒ ꯍꯥꯏꯐꯦꯠ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯗꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯔꯛꯂꯝꯗꯦ꯫ ꯃꯇꯥꯡꯗꯨ ꯍꯦꯛ ꯆꯥꯗ ꯃꯇꯥ ꯑꯄꯤꯛꯄꯤꯗꯨ ꯈꯧꯗꯦꯝꯂꯛꯇꯨꯅ, ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯀꯩꯁꯨ ꯀꯧꯔꯛꯂꯣꯏ ꯍꯥꯏꯅ꯫ ꯊꯦꯝꯕꯤ ꯑꯄꯤꯛꯄꯤꯗ ꯄꯩꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯐꯔꯦ ꯀꯩꯅꯣ, ꯑꯁꯤ ꯍꯥꯏꯅ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯄꯤꯛꯄꯤꯁꯨ ꯃꯆꯤꯟꯗ ꯇꯞꯅ, ꯃꯁꯤ ꯅꯨꯄꯤꯁꯤꯗꯤꯕ, ꯑꯁꯤ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯏꯟꯅꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯣꯝꯆꯥꯗꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯛꯉꯟ ꯆꯥꯔꯒ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯑꯗꯨꯃꯛ ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯄ ꯑꯗꯨꯒꯤ ꯃꯇꯧꯒꯨꯝ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯃꯃꯥ ꯏꯕꯦꯝꯃ ꯃꯥꯏꯃꯨꯅ ꯑꯃꯨꯛ ꯉꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯉꯁꯤꯅ ꯑꯃꯨꯛ ꯀꯔꯣꯝ ꯃꯥꯏꯀꯩ ꯄꯥꯡꯂꯨ ꯇꯧꯔꯦ? ꯃꯥ, ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯎꯅꯕ ꯆꯠꯄ ꯅꯠꯇꯦ, ꯑꯋꯥꯡꯒꯤ ꯈꯨꯔꯥ ꯏꯕꯣꯄꯤꯁꯛꯅ ꯃꯥꯒꯤ ꯊꯕꯛ ꯑꯃꯗ ꯆꯠꯂꯨꯁꯦ ꯍꯥꯏꯕꯒꯤꯅꯤ꯫ ꯃꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯄꯅ ꯀꯜꯂꯤꯕ, ꯏꯃꯨꯡꯁꯤꯒꯤ ꯀꯥꯟꯅꯅꯕ ꯊꯕꯛ ꯑꯃꯠꯇꯗꯤ ꯇꯧꯔꯨꯅꯨ꯫ ꯅꯪꯕꯨ ꯑꯩ ꯂꯩꯇ꯭ꯔꯀꯥꯟꯗ ꯀꯔꯝꯅ ꯃꯤ ꯑꯣꯏꯍꯧꯅꯤ ꯈꯟꯕꯗ ꯏꯃꯥꯗꯤꯅꯦ ꯀꯣꯛꯁꯦ ꯃꯝꯂꯕꯅꯤ꯫ ꯑꯁ ꯂꯣꯏꯔꯦ ꯃꯥ, ꯍꯧꯖꯤꯛꯁꯨ ꯅꯆꯥꯁꯦ ꯃꯤ ꯑꯣꯏꯔꯤꯁꯤꯗꯤ, ꯑꯁꯨꯃꯥꯏꯅꯁꯨ ꯃꯤ ꯑꯣꯏꯗꯧꯕ ꯂꯩꯔꯕꯁꯤꯗ꯫ ꯑꯣꯏꯅꯤꯕ, ꯌꯥꯝꯅ ꯑꯣꯏꯅꯤꯕ, ꯑꯩ ꯂꯩꯔꯤꯈꯩꯗꯤꯅꯦ ꯑꯩꯅ ꯊꯥꯛꯂꯤꯕꯅꯤꯅ ꯃꯐꯩ, ꯑꯩ ꯂꯩꯇ꯭ꯔꯕꯗꯤ ꯅꯪꯕꯨ ꯀꯅꯥꯅ ꯊꯥꯛꯄꯤꯗꯧꯔꯤꯒꯦ? ꯑꯣ ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯋꯥꯕꯤꯔꯨꯅꯨ, ꯅꯃꯧ ꯏꯅꯥꯛ ꯈꯨꯟꯕꯤ ꯑꯃ ꯀꯣꯏꯔꯤ, ꯃꯗꯨ ꯊꯣꯛ ꯂꯧꯁꯤꯜꯂꯒ ꯃꯥꯅ ꯊꯥꯛꯀꯟꯗꯧꯔꯤꯕꯅꯤ꯫ ꯑꯩꯅꯦꯀꯣ ꯅꯪ ꯉꯥꯡꯅꯗꯧ ꯁꯔꯨꯛꯄꯨꯗꯤ ꯀꯩꯒꯤ ꯃꯃꯥꯏ ꯑꯣꯏꯅ ꯅꯥꯟꯕꯅ ꯐꯔꯅꯤ꯫ ꯍꯥꯏꯅꯨꯗ ꯏꯃꯥ, ꯀꯩꯒꯤ ꯃꯃꯥꯏ ꯅꯥꯜꯂꯨꯔꯗꯤ ꯀꯩꯗꯨꯅ ꯁꯣꯏꯗꯅ ꯆꯥꯕꯤꯈꯤꯅꯤ ꯈꯪꯗ꯭ꯔꯤꯌꯦ꯫ ꯇꯣꯝꯆꯥꯅ ꯃꯥꯅ ꯑꯆꯨꯝꯕ ꯁꯥꯖꯤꯜꯂꯝꯂꯒ ꯉꯥꯡꯂꯒ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯣꯏꯔꯔꯣꯏ ꯈꯪꯕꯅ ꯃꯥꯏꯃꯨꯁꯨ ꯃꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛꯇ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯇꯣꯝꯆꯥꯅ ꯀꯣꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯤꯅ ꯍꯥꯏꯕꯗꯒꯤ ꯇꯣꯝꯆꯥꯒꯤ ꯐꯤꯕꯝ ꯈꯪꯕꯗꯒꯤ ꯇꯣꯝꯆꯥꯕꯨ ꯇꯊꯤ ꯆꯩꯒꯦ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯒꯗꯤ ꯇꯣꯝꯆꯥꯗꯨ ꯅꯨꯄꯤꯗꯨꯅ ꯊꯤꯅ ꯆꯩꯔꯛꯄ ꯑꯗꯨꯗ ꯋꯥꯈꯜ ꯇꯥꯕ ꯁꯥꯁꯤꯟꯅꯗꯨꯅ ꯑꯌꯨꯛ ꯉꯟꯅꯒ ꯍꯧꯒꯠꯂꯒ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯁꯤꯠ ꯅꯥꯟꯅ ꯁꯤꯠꯇꯣꯛ ꯁꯦꯡꯗꯣꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯥꯏꯃꯨꯗꯤ ꯏꯉꯛꯉꯛꯅ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯂꯥꯏꯒ ꯑꯣꯛꯅ ꯈꯣꯟꯅꯗꯅꯒ ꯇꯧꯗꯦꯀꯣ? ꯀꯩꯗꯧꯔꯒꯦ ꯏꯃꯥꯅꯗꯣ ꯄꯥꯈꯠꯅ ꯍꯥꯏꯗꯨꯕꯣ? ꯅꯆꯥ ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯄꯥꯈꯠꯄꯒꯤ ꯋꯥ ꯅꯠꯇꯦꯅꯦꯍꯦ, ꯅꯪ ꯀꯩꯁꯨ ꯇꯧꯗꯦꯀꯣ? ꯑꯁꯤ ꯍꯥꯏꯅ ꯃꯥꯏꯃꯨ ꯃꯆꯥꯗꯨ ꯑꯣꯟꯅꯔꯕ ꯈꯟꯅ ꯃꯁꯥꯒꯤ ꯇꯨꯡꯃꯥꯡ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯃꯥꯒꯤ ꯃꯇꯧꯗꯨꯗ ꯇꯣꯝꯆꯥꯁꯨ ꯋꯥꯈꯜ ꯂꯥꯛꯇꯨꯅ, ꯏꯃꯨꯡ ꯃꯅꯨꯡ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯁꯨ ꯇꯧꯗꯦ ꯍꯥꯏꯅ ꯉꯥꯡ, ꯇꯧꯔꯀꯥꯟꯁꯤꯗꯅ ꯑꯃꯨꯛ ꯇꯧꯏꯅ꯫ ꯍꯩ, ꯅꯪꯅ ꯏꯊꯥ ꯊꯥꯖꯗꯅ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯔꯛꯂꯁꯤꯗꯗꯤ ꯏꯃꯥꯗꯤ ꯏꯆꯥꯁꯤ ꯎꯟꯅꯔꯕ꯭ꯔꯥ ꯀꯥꯏꯅ ꯈꯜꯂꯤꯕꯅꯤꯅꯦ꯫ ꯑꯣꯟꯅꯗꯦ, ꯅꯆꯥ ꯋꯥꯈꯜ ꯇꯥꯔꯕꯅꯤ, ꯑꯁꯤꯗꯒꯤꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯅ ꯁꯦꯜ ꯇꯥꯜꯂꯗꯕꯅꯤ꯫ ꯅꯠꯇꯦ, ꯏꯆꯥꯕꯨ ꯀꯩꯗꯧꯕ ꯌꯥꯎꯒꯦꯅꯦ? ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ? ꯇꯣꯝꯆꯥ ꯃꯃꯥꯒꯤ ꯄꯥꯈꯠꯆꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯁꯨꯃꯥꯡ ꯁꯤꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯁꯣꯔ ꯐꯣꯏꯅ ꯍꯣꯟꯗꯣꯛꯂꯒ, ꯀꯩꯁꯨ ꯇꯧꯗꯦꯕ, ꯑꯩꯁꯨ ꯃꯤꯅꯤꯗꯅ, ꯑꯁꯨꯝ ꯉꯥꯎꯁꯤꯟꯅꯗꯅ ꯂꯩꯕ ꯌꯥꯄꯣꯟꯇꯦ ꯏꯃꯥ ꯋꯥꯏ ꯍꯥꯏꯕꯁꯨ ꯈꯪꯉꯤ ꯀꯩꯗꯧꯒꯦ?
ꯑꯗꯨꯅ ꯉꯁꯤꯗꯒꯤꯗꯤ ꯅꯆꯥꯅ ꯊꯕꯛ ꯁꯨꯔꯒ ꯏꯃꯥꯅ ꯄꯣꯊꯥꯔꯒ ꯂꯩꯔꯗꯧꯕꯅꯤ ꯃꯥꯏꯃꯨ ꯃꯆꯥꯅ ꯑꯗꯨꯝꯅ ꯋꯥꯈꯜ ꯇꯥꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥꯗꯨ ꯋꯥꯈꯜ ꯇꯥꯔꯕꯣꯏ ꯅꯤꯡꯗꯨꯅ ꯃꯄꯤꯒꯗꯨ ꯅꯧꯊꯗꯨꯅ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯏꯆꯥꯅ ꯋꯥꯈꯜ ꯇꯥꯕꯁꯤꯃꯨ ꯏꯃꯥ ꯄꯦꯟꯕ ꯂꯩꯇ꯭ꯔꯦ ꯃꯥꯟꯕ꯭ꯔꯥ ꯏꯃꯥ ꯅꯆꯥꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯣ ꯅꯆꯥꯅ ꯍꯟꯗꯛꯇ ꯅꯧꯅ ꯌꯥꯎꯕ ꯁꯨꯃꯥꯡ ꯀꯨꯝꯍꯩꯒꯤ ꯎꯠꯀꯗꯕ ꯃꯇꯦꯛ ꯑꯃꯅꯤ ꯀꯔꯤ ꯍꯥꯏꯕ ꯅꯪꯗ ꯍꯥꯠꯂꯒꯦꯗ ꯅꯪ ꯑꯁꯤ ꯍꯥꯏꯅ ꯃꯥꯏꯃꯨ ꯃꯥꯅ ꯃꯥꯡꯒꯣꯜ ꯁꯦꯠꯀꯦꯅ ꯄꯥꯏꯔꯝꯕ ꯁꯨꯝꯖꯤꯠ ꯑꯗꯨꯅ ꯀꯟꯒꯦ ꯇꯧꯔꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯇꯣꯝꯆꯥꯁꯨ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯅ ꯏꯃꯥꯁꯦ ꯑꯁꯦꯡꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯨꯔ ꯃꯥꯜꯂꯦꯅꯦ ꯅꯪꯗ ꯍꯥꯠꯂꯒꯦꯗꯅ ꯅꯄꯥ ꯌꯥꯅꯕꯒꯤ ꯃꯆꯥ ꯑꯩꯉꯣꯟꯗꯒ ꯑꯃꯨꯛ ꯁꯥꯁꯤꯟꯅꯗꯅꯒ ꯇꯧꯔꯤꯅꯦ ꯃꯁꯦ ꯑꯁꯤ ꯍꯥꯏꯅ ꯃꯥꯏꯃꯨ ꯃꯆꯥꯅꯨꯄꯥꯗꯨ ꯍꯦꯛꯇ ꯇꯥꯟꯅꯈꯤꯔꯝꯃꯤ ꯑꯃꯗꯨꯁꯨ ꯃꯃꯥꯗꯨ ꯂꯛꯅꯒꯦ ꯈꯟꯅ ꯂꯛꯅꯕ ꯋꯥꯍꯩ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯆꯦꯟꯕ ꯂꯦꯞꯂꯝꯗꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯊꯦꯝꯕꯤ ꯍꯣꯏꯒꯤ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝꯅ ꯁꯤꯟꯗꯨꯅ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯑꯆꯧꯕ ꯑꯗꯨꯗ ꯊꯥꯕꯜ ꯑꯃ ꯁꯤꯜꯂꯝꯃꯤ ꯊꯦꯝꯕꯤꯗꯨꯗꯤ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞꯇꯒꯤ ꯍꯦꯛꯇ ꯀꯦꯕ ꯍꯧꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯇꯣꯝꯆꯥꯒꯤ ꯃꯇꯥꯎ ꯕꯣꯀꯨꯜꯅ ꯊꯥꯕꯜꯒꯤ ꯄꯥꯎꯗꯨ ꯄꯨꯔꯛꯇꯨꯅ ꯃꯇꯥꯎ ꯃꯌꯥꯝ ꯋꯥꯊꯤ ꯁꯣꯔꯤꯕ ꯑꯗꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯅꯣꯏ ꯃꯌꯥꯝꯕꯨ ꯄꯥꯎ ꯑꯃ ꯇꯥꯖꯔꯕꯣ ꯁꯦꯂꯣꯡꯕꯅ ꯀꯩ ꯄꯥꯎꯅꯣ ꯍꯣ ꯃꯇꯥꯏ ꯈꯨꯜꯗ ꯉꯁꯤ ꯊꯥꯕꯜ ꯂꯩ ꯍꯥꯏꯅꯦ ꯇꯣꯝꯆꯥꯅ ꯑꯁꯦꯡꯕ꯭ꯔꯣ ꯑꯗꯨꯗꯤ ꯌꯥꯝ ꯂꯥꯞꯄꯤꯗ ꯑꯩꯗꯤ ꯂꯥꯞꯅ ꯆꯠꯄꯁꯤꯗ ꯂꯩ ꯂꯥꯞꯅꯤꯕ ꯆꯣꯡꯕꯗꯤ ꯃꯥꯅ ꯃꯀꯣꯛ ꯆꯤꯡꯂꯒ ꯆꯣꯡꯗꯧꯔꯤꯁꯤ ꯑꯗꯨꯒ ꯃꯁꯤꯗ ꯆꯠꯅꯤꯡꯗꯕꯒ ꯑꯃꯨꯛ ꯁꯥꯔꯗꯅ ꯆꯠꯅꯤꯡꯗꯕ ꯁꯥꯕꯒꯤ ꯋꯥ ꯅꯠꯇꯦꯗ ꯃꯦꯃꯤꯅ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯦ ꯑꯗꯨꯅ ꯆꯠꯅꯤꯡꯂꯕꯁꯨ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯕꯣꯀꯨꯜꯅ ꯑꯗꯨ ꯇꯥꯏꯌꯦ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩꯕꯨ ꯈꯪꯗꯦ ꯏꯇꯥꯎ ꯁꯦꯂꯨꯡꯕꯁꯤꯗꯤ ꯉꯟꯇꯥꯅ ꯕꯣꯔꯥꯗ ꯐꯝꯂꯝꯂꯦꯗꯅ ꯂꯧ ꯐꯥꯎ ꯂꯧꯗ꯭ꯔꯤ ꯑꯗꯨꯒ ꯅꯨꯄꯤꯅ ꯍꯥꯏꯕꯒ ꯏꯟꯗꯅ ꯑꯣ ꯅꯣꯏꯗꯤ ꯀꯣꯏꯗ꯭ꯔꯤꯕꯅꯤꯅ ꯈꯪꯈꯤꯔꯣꯏ ꯑꯩꯈꯣꯏꯗꯤ ꯑꯁꯤꯅ ꯑꯔꯦꯞꯄꯅꯤ ꯊꯝꯂꯤꯁꯤ ꯑꯗꯨꯅ ꯍꯥꯏꯕ ꯈꯔ ꯈꯔ ꯏꯟꯗꯕ ꯌꯥꯗꯕꯅꯤ ꯇꯣꯝꯆꯥꯅ ꯂꯦꯞꯂꯤ ꯂꯦꯞꯂꯤ ꯁꯨꯝ ꯍꯥꯏꯔꯝꯂꯒ ꯀꯣꯟꯅ ꯊꯪꯗ ꯐꯝ ꯂꯩꯔꯝꯕ ꯁꯣꯏꯖꯔꯣꯏ ꯁꯦꯂꯣꯡꯕꯅ ꯃꯤꯁꯤꯡꯁꯦ ꯅꯨꯄꯤ ꯑꯃꯨꯛꯀꯤ ꯈꯨꯀꯥꯏꯅꯗ ꯅꯨꯄꯤ ꯑꯃꯗ ꯍꯦꯛ ꯊꯥꯖꯗ꯭ꯔꯕ ꯃꯥꯜꯂꯤꯅꯦ ꯍꯥꯏꯒꯨꯝꯂꯗꯅ ꯏꯇꯥꯎ ꯅꯪꯒꯤ ꯅꯨꯄꯤꯗꯨꯕꯨ ꯀꯃꯥꯏꯅ ꯀꯥꯏꯅꯔꯤꯅꯣ ꯅꯈꯣꯏ ꯑꯅꯤꯕꯨ ꯄꯠꯇꯠꯂꯤꯈꯩ ꯅꯨꯡꯁꯤꯅꯈꯤꯗꯥꯏꯅꯦ ꯑꯃꯨꯛꯀꯤ ꯍꯤꯒꯥꯏꯋꯥꯗ ꯀꯥꯏꯅꯔꯤꯗꯅ ꯑꯁꯤ ꯍꯥꯏꯅ ꯇꯣꯝꯆꯥ ꯃꯤꯅ ꯄꯥꯎ ꯇꯝꯁꯤꯟꯕꯗꯒꯤ ꯃꯥꯒ ꯈꯪꯅꯔꯕ ꯅꯨꯄꯤ ꯑꯗꯨꯒ ꯀꯥꯏꯅꯕ ꯑꯗꯨꯒꯤ ꯋꯥꯔꯤ ꯂꯤꯔꯝꯃꯤ ꯋꯥꯔꯤ ꯂꯤꯈꯩ ꯂꯤꯔꯒ ꯁꯦꯂꯨꯡꯕꯗ ꯑꯣꯟꯁꯤꯜꯂꯒ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤꯅꯦ ꯑꯃꯠꯇ ꯀꯣꯏꯕꯅ ꯀꯥꯟꯅꯗꯕꯅꯤ ꯀꯥꯏꯅꯔꯒ ꯋꯥꯖꯍꯧꯗꯣꯏꯁꯦ ꯅꯨꯄꯥ ꯑꯩꯈꯣꯏꯗꯅꯤ ꯑꯗꯨꯅ ꯀꯥꯟꯅꯗꯦ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ 5-6 ꯀꯣꯏꯒꯗꯕꯅꯤ ꯑꯗꯨꯅ ꯍꯣꯔꯦꯟ ꯊꯥꯕꯜ ꯆꯠꯇꯕ ꯌꯥꯗꯕꯅꯤ ꯊꯥꯕꯜ ꯃꯐꯝꯗ ꯊꯦꯡꯅꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯀꯣꯏꯊꯠꯀꯗꯕꯅꯤ ꯑꯗꯨꯅ ꯐꯔꯗ꯭ꯔꯅꯦ ꯍꯥꯏꯁꯤꯕꯣ ꯕꯀꯨꯜꯅ ꯑꯁꯦꯡꯕꯅꯤ ꯏꯇꯥꯎ ꯇꯣꯝꯆꯥꯅ ꯍꯥꯏꯁꯤ ꯀꯥꯟꯅꯗꯦ ꯍꯣꯔꯦꯟ ꯊꯥꯕꯜ ꯁꯣꯏꯕ ꯌꯥꯗꯦꯀꯣ ꯍꯣꯏ ꯍꯣꯏ ꯑꯁꯤ ꯍꯥꯏꯅ ꯁꯦꯂꯨꯡꯕꯗꯨ ꯃꯇꯥꯎ ꯅꯨꯄꯤ ꯀꯣꯏꯗꯕ ꯑꯃꯒ ꯅꯨꯄꯤ ꯀꯥꯏꯅꯔꯤꯅꯦ ꯍꯥꯏꯅ ꯅꯥꯇ꯭ꯔꯪ ꯆꯠꯂꯤꯕ ꯑꯗꯨꯅꯒ ꯍꯥꯏꯕ ꯌꯥꯗꯨꯅ ꯊꯥꯕꯜ ꯆꯠꯄꯗ ꯌꯥꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯍꯦꯛ ꯑꯣꯏꯔꯛꯄꯒ ꯄꯥꯈꯪ ꯃꯈꯩꯗꯤ ꯊꯥꯕꯜ ꯆꯠꯅꯕꯅꯦ ꯍꯥꯏꯅ ꯀꯧꯅꯕ ꯂꯥꯎꯅꯕ ꯍꯧꯔꯛꯂꯝꯃꯤ ꯁꯣꯝꯗ ꯂꯩꯁꯥꯕꯤ ꯑꯌꯥꯝꯕꯁꯨ ꯀꯦꯕ ꯂꯣꯏꯁꯤꯟꯅꯔꯛꯂꯕꯅꯤ ꯑꯗꯨꯕꯨ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞꯇꯒꯤ ꯀꯦꯈꯤꯕ ꯊꯦꯝꯕꯤꯗꯨꯗꯤ ꯀꯔꯤꯕꯨ ꯁꯦꯝꯂꯤꯕꯅꯣ ꯈꯪꯗꯦ ꯁꯨꯡꯂꯣꯏ ꯂꯣꯏꯁꯤꯟꯕ ꯅꯥꯏꯔꯝꯗꯦ ꯃꯇꯥ ꯑꯄꯤꯛꯄꯤꯗꯨ ꯀꯦꯕ ꯂꯣꯏꯔꯗꯨꯅ ꯃꯇꯥ ꯍꯧꯕ ꯂꯥꯛꯄꯗ ꯃꯇꯥꯅ ꯂꯣꯏꯁꯤꯟꯗꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯁꯥꯎꯔꯤ ꯁꯥꯎꯔꯤ ꯇꯧꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯩꯃꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯔꯝꯗ꯭ꯔꯦ ꯉꯁꯥꯏ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞꯇꯒꯤ ꯀꯦꯈꯤꯕꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯔꯝꯂꯤꯅꯣ ꯊꯦꯝꯕꯤꯅ ꯑꯁ ꯈꯪꯗꯦꯕ ꯏꯕꯦꯝꯃ ꯄꯤꯁꯨꯝꯁꯦ ꯑꯃꯨꯛ ꯃꯨꯁꯤꯟ ꯃꯨꯈꯤꯗꯅ ꯑꯃꯨꯛ ꯃꯨꯊꯠ ꯑꯃꯨꯛ ꯌꯦꯛ ꯇꯧꯕꯗꯨꯗ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯁꯤ ꯐꯤꯁꯦ ꯏꯃꯥꯒ ꯑꯃꯨꯛꯇ ꯊꯨꯞꯂꯛꯎꯁꯤ ꯈꯔꯥꯏ ꯄꯤꯔꯛꯑꯣꯁꯤ ꯑꯁꯤ ꯍꯥꯏꯅ ꯑꯄꯤꯛꯄꯤ ꯐꯤꯗꯨ ꯂꯧꯔꯒ ꯊꯦꯝꯕꯤꯒꯤ ꯃꯃꯥꯒ ꯇꯧꯔꯒ ꯊꯨꯞꯃꯤꯟꯅꯔꯒ ꯐꯤꯗꯨ ꯌꯥꯟꯁꯤꯜꯂꯒ ꯊꯥꯕꯜ ꯃꯐꯝ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ ꯊꯥꯕꯜ ꯃꯐꯝ ꯌꯧꯔꯗꯨꯅ ꯊꯥꯕꯜ ꯆꯣꯡꯕ ꯍꯧꯔꯝꯃꯤ ꯁꯣꯝꯗ ꯇꯣꯝꯆꯥ ꯍꯣꯏꯁꯨ ꯃꯐꯝꯗꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯀꯅꯥ ꯀꯅꯥ ꯆꯣꯡꯗꯧꯕ ꯆꯣꯡꯂꯣꯏꯗꯕ ꯍꯥꯏꯅ ꯍꯥꯏꯅꯔꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯇꯧ ꯏꯃꯥꯟ ꯃꯥꯟꯗꯅ ꯁꯦꯂꯨꯡꯕꯗꯨ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯇꯧꯗꯨꯅ ꯑꯩꯗꯤ ꯃꯀꯣꯛ ꯆꯤꯡꯉꯤꯁꯦ ꯑꯁꯤ ꯄꯥꯏꯔꯒ ꯍꯦꯛꯇ ꯆꯣꯡꯂꯨꯔꯗꯕꯅꯤ ꯇꯣꯝꯆꯥꯅ ꯃꯁꯤ ꯃꯤꯁꯤꯅꯅꯦ ꯆꯠꯅꯤꯡꯗꯕꯅ ꯃꯔꯣꯜ ꯑꯃ ꯁꯥꯔꯤꯕ ꯆꯣꯡꯅ ꯆꯣꯡꯖꯅꯤꯡꯂꯤꯕ ꯑꯁꯤꯕꯨ ꯑꯩꯅꯔꯣ ꯅꯣꯏꯅ ꯆꯠꯁꯦ ꯍꯥꯏꯃꯟꯕꯒꯤ ꯂꯥꯛꯄꯤꯕꯅꯤ ꯀꯩꯅꯣ ꯍꯣ ꯌꯥꯔꯦ ꯌꯥꯔꯦ ꯆꯣꯡꯕꯤꯔꯔꯣ ꯃꯌꯥꯝ ꯇꯣꯝꯆꯥꯅ ꯅꯪꯗꯤ ꯆꯣꯡꯂꯣꯏꯗ꯭ꯔꯣ ꯕꯣꯀꯨꯜꯅ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯍꯦ ꯍꯩꯇꯦ ꯈꯪꯂꯃꯛꯇꯗ ꯑꯃꯨꯛ ꯍꯪꯁꯥꯅꯩ ꯀꯅꯥꯅ ꯈꯪꯕ ꯍꯩꯇ ꯆꯣꯡꯅꯤꯡꯂꯝꯂꯗꯤ ꯍꯪꯕꯤꯗꯦ ꯍꯥꯏꯅ ꯋꯥꯔꯛꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯤꯕꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯕꯨ ꯅꯨꯄꯤꯗꯧꯅ ꯀꯩꯒꯤ ꯋꯥꯔꯧ ꯄꯨꯛꯂꯧ ꯇꯧꯗꯧꯔꯤꯒꯦ ꯑꯣ ꯐꯔꯦ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯂꯥꯛꯑꯣ ꯃꯌꯥꯝ ꯆꯪꯉꯁꯤ ꯅꯐꯤ ꯅꯔꯣꯜ ꯑꯍꯦꯟꯕ ꯌꯥꯎꯔꯁꯨ ꯄꯣꯂꯥꯡꯈꯣꯛꯁꯤꯗ ꯁꯤꯟꯅꯔꯝꯃꯣ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯅꯣꯏꯒꯤ ꯄꯣꯂꯥꯡꯈꯣꯛ ꯑꯣꯏꯒꯦ ꯍꯥꯏꯅꯕꯨ ꯏꯅꯔꯛꯂꯤꯕꯅꯤ
ꯄꯤꯔꯣ ꯁꯦꯂꯨꯡꯕꯅ ꯁꯦ ꯀꯧꯒꯦꯠꯁꯦ ꯃꯍꯦꯛ ꯄꯩꯁꯤꯜꯂꯝ ꯑꯁꯤ ꯍꯥꯏꯅ ꯁꯦꯂꯨꯡꯕ ꯈꯝꯁꯥ ꯃꯇꯦꯛꯇꯨ ꯃꯇꯥꯎꯗ ꯄꯤꯁꯤꯜꯂꯝꯃꯤ ꯑꯇꯩꯁꯨ ꯉꯥꯏ ꯃꯥꯒꯤ ꯑꯍꯦꯟꯕ ꯐꯤꯔꯣꯜ ꯌꯥꯎꯔꯛꯄ ꯃꯈꯩꯗꯨ ꯕꯣꯀꯨꯜꯗ ꯂꯣꯏꯅ ꯂꯪꯁꯤꯜꯂꯝꯂꯒ ꯊꯥꯕꯜ ꯆꯣꯡꯕ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯊꯥꯕꯜ ꯆꯣꯡꯅ ꯄꯥꯈꯪ ꯂꯩꯁꯥꯁꯤꯡꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯅ ꯇꯣꯝꯆꯥꯒ ꯊꯦꯝꯕꯤꯒꯁꯨ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯇꯣꯝꯆꯥꯗꯤ ꯊꯥꯕꯜ ꯆꯣꯡꯂꯤꯅꯦ ꯇꯧꯔꯤꯗꯨ ꯃꯃꯤꯠꯇꯨ ꯑꯇꯩꯗ ꯑꯃꯠꯇ ꯊꯝꯗ꯭ꯔꯕꯅꯤ ꯊꯦꯝꯕꯤꯒꯤ ꯃꯆꯦꯗꯒꯤ ꯋꯥꯏꯔꯛꯄ ꯁꯅꯥ ꯈꯨꯗꯣꯞ ꯃꯌꯥꯝꯗꯨꯗ ꯃꯥꯅ ꯑꯗꯨꯃꯛ ꯌꯦꯡꯅ ꯆꯣꯡꯂꯤꯕ ꯊꯥꯕꯜꯗꯨ ꯊꯥꯕꯜ ꯆꯣꯡꯅ ꯋꯥꯈꯜꯗꯁꯨ ꯑꯁ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯏꯅꯥꯛ ꯌꯥꯝꯅ ꯈꯨꯜꯂꯝꯗꯧ ꯃꯥꯜꯂꯤ ꯂꯩꯁꯥꯕꯤ ꯁꯥꯃꯨ ꯂꯣꯏꯕꯤ ꯀꯥꯏꯗꯨ ꯑꯣꯏꯔꯝꯗꯅꯀꯣ ꯍꯦ ꯅꯣꯡꯗꯝꯕ ꯑꯁꯤ ꯃꯇꯪꯗꯤ ꯑꯩꯒꯤ ꯁꯣꯏꯍꯟꯕꯤꯒꯅꯨꯀꯣ ꯆꯣꯏ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯊꯦꯝꯕꯤꯒꯤ ꯋꯥꯈꯜꯗꯁꯨ ꯇꯣꯝꯆꯥꯒꯤ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯐꯤꯖꯣꯜꯗꯨꯗ ꯌꯦꯡꯂꯒ ꯋꯥꯈꯜꯗ ꯃꯁꯤ ꯄꯥꯈꯪꯁꯤꯃꯗꯤ ꯑꯗꯨꯝ ꯏꯅꯥꯛ ꯈꯨꯟꯕ ꯃꯥꯜꯂꯤꯗ ꯑꯁꯤꯃꯗꯤ ꯁꯣꯏꯍꯟꯕ ꯌꯥꯗ꯭ꯔꯦ ꯑꯁꯤ ꯈꯟꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯋꯥꯈꯜ ꯑꯃꯃꯝꯗ ꯅꯛꯁꯤꯟꯅ ꯂꯣꯏꯅꯕ ꯌꯥꯅꯕ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕ ꯂꯦꯞꯂꯝꯗꯦ ꯑꯁꯨꯝꯅ ꯊꯥꯕꯜꯗꯨ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ ꯃꯌꯨꯝꯗ ꯍꯟꯅ ꯊꯦꯝꯕꯤꯗꯨ ꯅꯣꯛꯃꯤꯗ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯕꯗꯨꯗ ꯃꯇꯥ ꯑꯄꯤꯛꯄꯤꯅ ꯆꯤꯡꯅꯅ ꯊꯦꯝꯕꯤꯌꯥ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯃꯁꯤꯕꯨ ꯂꯝꯄꯥꯛꯇ ꯊꯥꯕꯜ ꯆꯣꯡꯕꯗꯒ ꯂꯥꯏꯒ ꯑꯣꯛꯅꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯍꯜꯂꯛꯄꯗꯒꯤ ꯑꯗꯨꯝ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩꯕꯁꯤꯕꯣ ꯊꯔꯣꯅ ꯍꯣꯏꯅꯦ ꯍꯥꯏꯒꯨꯝꯂꯗꯅ ꯉꯁꯥꯏ ꯍꯜꯂꯛꯄꯗꯒꯤꯅꯤ ꯃꯥꯅ ꯅꯣꯛꯃꯤ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯔꯤꯁꯤ ꯑꯁ ꯅꯣꯏꯁꯤꯗꯤꯕ ꯋꯥꯈꯜ ꯐꯈꯤꯕꯁꯤꯅ ꯃꯤꯅ ꯃꯣꯟꯗ꯭ꯔꯪ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕꯁꯤꯗ ꯏꯠꯈ꯭ꯔꯄꯣꯠꯅꯤ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯐꯝ ꯏꯔꯩ ꯂꯩꯇꯕꯗꯧꯅ ꯅꯠꯇꯦ ꯅꯪꯗꯤ ꯂꯝꯕꯤ ꯆꯠꯂꯤꯉꯩꯁꯤꯗ ꯀꯔꯤ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯤꯕ ꯍꯣ ꯏꯋꯥꯒꯤ ꯋꯥꯈꯜꯗ ꯁꯥꯟꯅꯔꯤꯕ ꯀꯔꯤꯅꯣ ꯈꯪꯗꯦꯃꯤ ꯀꯔꯝꯕ ꯅꯋꯥꯒꯤ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯤꯕ ꯅꯪꯗꯤ ꯍꯣ ꯉꯁꯤꯗ ꯊꯦꯡꯅꯕ ꯏꯋꯥꯒꯤ ꯀꯩꯅꯣ ꯈꯪꯗꯦꯕ ꯑꯁꯤ ꯍꯥꯏꯅ ꯊꯦꯝꯕꯤ ꯅꯨꯃꯤꯠꯇꯨꯗ ꯈꯛ ꯊꯦꯡꯅꯕ ꯇꯣꯝꯆꯥꯒꯤ ꯃꯔꯝꯗ ꯃꯇꯥꯁꯤꯡꯗ ꯄꯥꯎ ꯇꯝꯕ ꯂꯦꯞꯂꯝꯗꯦ ꯏꯅꯥꯛꯁꯨ ꯌꯥꯝꯅ ꯈꯨꯜꯂꯤ ꯀꯥꯏꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯝꯃꯤ ꯃꯥꯒꯤ ꯋꯥꯗꯨꯗ ꯊꯔꯣꯅ ꯊꯥꯖ ꯐꯥꯠꯇꯅ ꯊꯦꯝꯕꯤ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯗꯤ ꯅꯨꯄꯥꯗꯣ ꯀꯌꯥ ꯊꯥꯖꯒꯅꯣ ꯍꯥꯏꯁꯤꯗ ꯂꯩꯔꯦꯀꯣ ꯉꯁꯤꯗ ꯊꯦꯡꯅꯕꯗꯁꯨ ꯉꯥꯏꯔꯤ ꯑꯗꯨꯅ ꯊꯨꯅ ꯋꯥꯔꯦꯞ ꯂꯧꯅ ꯍꯥꯏꯁꯤꯗ ꯂꯩꯔꯦꯀꯣ ꯌꯥꯔꯦ ꯏꯕꯦꯝꯃ ꯑꯩꯁꯨ ꯈꯪꯉꯤ ꯀꯩꯗꯧꯒꯦ ꯃꯥꯅ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯉꯥꯡꯂꯛꯂꯤꯕ ꯋꯥꯉꯥꯡ ꯑꯗꯨꯗ ꯃꯥꯁꯦ ꯀꯔꯝꯕ ꯏꯃꯨꯡꯗꯒꯤꯅꯣ ꯍꯥꯏꯕ ꯑꯗꯨꯝ ꯂꯥꯏꯅ ꯈꯪꯉꯤ ꯀꯩꯗꯧꯒꯦ ꯑꯩꯒꯤꯗꯃꯛꯇꯗꯤ ꯊꯣꯏꯅ ꯋꯥꯕꯤꯔꯨꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯣꯏꯗꯨꯝ ꯁꯣꯏꯗꯅꯕ ꯍꯣꯠꯅꯧꯀꯣ ꯊꯦꯝꯕꯤꯒꯤ ꯋꯥꯇꯥꯗꯨꯗ ꯀꯅꯥꯃꯠꯇꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯅ ꯈꯨꯝꯕ ꯉꯝꯂꯝꯗꯦ ꯑꯁꯣꯝꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯇꯣꯝꯆꯥꯁꯨ ꯂꯝꯕꯤ ꯆꯠꯅ ꯃꯪꯕꯗ ꯀꯣꯡꯀꯨꯠ ꯑꯃ ꯂꯩꯔꯝꯂꯤꯕꯗꯨꯗ ꯈꯪꯅꯦꯠ ꯅꯦꯠꯊꯔꯨꯕꯗꯒꯤ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯏꯍꯦ ꯑꯩꯗꯤ ꯀꯣꯡꯀꯨꯠ ꯂꯩꯕ ꯀꯃꯠꯇ ꯎꯔꯨꯗ꯭ꯔꯦꯗꯅ ꯕꯀꯨꯜꯅ ꯀꯩꯗ ꯌꯦꯡꯂꯒ ꯆꯠꯀꯦ ꯀꯣꯡꯀꯨꯠ ꯂꯩꯕ ꯐꯥꯎꯕ ꯎꯗꯅ ꯆꯠꯂꯤꯁꯦꯕꯣ ꯑꯣ ꯅꯪꯉꯣꯟꯗ ꯌꯦꯡꯂꯒ ꯆꯠꯂꯤ ꯀꯩꯅꯣ ꯈꯪꯗꯦꯕ ꯁꯦꯂꯨꯡꯕꯅ ꯅꯨꯡꯗꯥꯡꯁꯤꯗ ꯅꯪꯗꯤ ꯃꯉꯣꯟꯗ ꯀꯩꯒꯤ ꯌꯦꯡꯂꯤꯕ ꯇꯣꯝꯆꯥ ꯋꯥꯗꯤ ꯍꯥꯏꯗ ꯁꯦꯂꯨꯡꯕꯗ ꯄꯩꯅ ꯌꯦꯡꯂꯛꯂꯒ ꯂꯨꯈꯝꯗꯨꯗ ꯄꯥꯛ ꯂꯥꯎꯅ ꯊꯥꯔꯛꯂꯝꯃꯤ ꯁꯦꯂꯨꯡꯕꯁꯨ ꯂꯨꯈꯝꯗꯨ ꯄꯥꯏꯁꯤꯟꯗꯨꯅ ꯅꯥꯏꯅꯦ ꯉꯥꯎꯕꯨ ꯉꯥꯎꯔꯕ ꯀꯩꯅꯣ ꯇꯣꯝꯆꯥ ꯁꯦꯂꯨꯡꯕꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯁꯨꯔ ꯇꯥꯗꯕ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯑꯣꯏꯅ ꯉꯪꯕꯣꯏ ꯀꯩꯕꯣꯏ ꯉꯥꯎꯔꯦ ꯑꯩꯗꯤ ꯁꯛꯍꯦꯟꯕꯤ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯀꯥꯏꯗꯒꯤ ꯁꯛꯍꯦꯟꯕꯤꯅꯣ ꯃꯥꯅ ꯇꯧꯔꯛꯂꯤꯁꯤꯅ ꯑꯣ ꯊꯥꯕꯜ ꯃꯐꯝꯗ ꯊꯦꯡꯅꯔꯛꯄ ꯁꯛꯍꯦꯟꯕꯤꯅꯦ ꯀꯩ ꯑꯩꯒꯤ ꯃꯤꯠꯅꯔ ꯀꯩꯅꯣ ꯊꯥꯕꯜꯅꯦꯅ ꯇꯧꯔꯤꯗꯣ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃꯠꯇ ꯍꯦꯛ ꯊꯦꯡꯅꯗꯦꯗ ꯅꯪꯗꯤ ꯀꯥꯏꯗꯒꯤ ꯍꯥꯏꯖꯤꯟꯗꯅ ꯁꯛꯍꯦꯟꯕꯤꯒ ꯊꯦꯡꯅꯔꯛꯂꯤꯕ ꯑꯣ ꯑꯩꯒꯤꯗꯤ ꯃꯄꯨꯅ ꯆꯥꯟꯗꯅ ꯑꯩꯅ ꯄꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯗꯤ ꯁꯛꯍꯦꯟꯕꯤ ꯑꯣꯏꯔꯝꯂꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯕꯣ ꯅꯆꯤꯟꯊꯤ ꯍꯥꯏꯅꯤ ꯂꯩꯁꯥꯕꯤꯅꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯁꯥꯃꯨ ꯂꯣꯏꯕꯤꯅꯤꯍꯦ ꯃꯈꯨꯠ ꯈꯨꯠꯁꯥ ꯃꯉꯥꯝ ꯁꯅꯥ ꯈꯨꯗꯣꯞ ꯉꯥꯛꯇꯅꯤ ꯁꯤꯔꯤꯕ ꯇꯣꯝꯆꯥꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯇꯥꯔꯒ ꯃꯇꯥꯎ ꯑꯇꯩꯗꯤ ꯇꯧꯖ ꯁꯥꯔꯤꯁꯤ ꯌꯦꯡꯉꯨ ꯃꯥꯒꯤ ꯍꯧꯅꯕꯤ ꯁꯦꯜ ꯄꯥꯏꯕꯤ ꯂꯩꯁꯥꯕꯤꯗ ꯉꯥꯎꯕꯁꯤ ꯍꯧꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯃꯔꯛꯇꯨꯗ ꯃꯤꯅ ꯀꯔꯤ ꯈꯟꯈꯤꯅꯤ ꯀꯥꯏꯅ ꯈꯟꯕ ꯍꯩꯇꯕ ꯕꯀꯨꯜꯗꯨ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯕꯣ ꯁꯅꯥꯅꯤ ꯍꯥꯏꯔꯒ ꯀꯣꯟꯅ ꯊꯪꯗ ꯑꯔꯨꯞꯄ ꯑꯣꯏꯔꯝꯕ ꯁꯣꯏꯔꯦꯀꯣ ꯑꯁꯦꯡꯕꯅꯤ ꯁꯅꯥ ꯑꯁꯦꯡꯕꯒ ꯑꯔꯨꯞꯄꯒ ꯃꯆꯨ ꯃꯥꯟꯅꯗꯕꯅꯤ ꯁꯅꯥ ꯑꯁꯦꯡꯕꯁꯤꯗꯤ ꯇꯣꯉꯥꯟꯅ ꯂꯪꯕ ꯑꯃ ꯌꯥꯎꯕꯅꯤ ꯅꯣꯏꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯁꯦꯂꯨꯡꯕꯅ ꯍꯣꯏꯗ ꯁꯅꯥ ꯂꯨꯄꯥꯒꯤ ꯋꯥꯁꯤꯃ ꯑꯩꯈꯣꯏꯗꯤ ꯀꯔꯤꯝꯇ ꯍꯦꯛ ꯈꯪꯖꯗꯦ ꯍꯥꯏꯁꯤꯗ ꯂꯩꯔꯦ ꯕꯀꯨꯜꯅ ꯈꯪꯉꯨꯅꯨ ꯏꯕꯣ ꯑꯃꯁꯤꯗꯤ ꯅꯨꯄꯤꯒꯤ ꯃꯔꯜ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯅ ꯃꯪꯂꯒ ꯂꯩꯈ꯭ꯔꯕꯅꯤ ꯀꯅꯥ ꯈꯪꯕ ꯃꯪꯂꯥꯟꯗ ꯗꯣꯂꯥꯟ ꯆꯥꯕꯗ ꯗꯣꯂꯥꯟꯗꯒꯤ ꯇꯥꯔꯛꯂꯒ ꯃꯈ꯭ꯋꯥꯡ ꯇꯦꯛꯄ꯭ꯔꯥ ꯍꯥꯏꯁꯣ ꯑꯁꯤ ꯍꯥꯏꯅ ꯃꯇꯥꯎ ꯃꯌꯥꯝꯗꯨꯅ ꯇꯣꯝꯆꯥꯕꯨ ꯅꯣꯛꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯇꯣꯝꯆꯥꯗꯤ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯇꯥꯕꯤꯕ ꯅꯠꯇꯦ ꯃꯥꯒꯤ ꯊꯣꯛꯄ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯒꯅꯤ ꯆꯠꯂꯤꯕꯗꯨ ꯑꯁꯨꯝꯅ
ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯒ ꯇꯣꯝꯆꯥꯗꯨ ꯃꯇꯥꯎ ꯈꯔꯒ ꯂꯣꯏꯅꯅ ꯊꯦꯝꯕꯤ ꯍꯣꯏꯒꯤ ꯈꯨꯜꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯦꯝꯕꯤꯁꯨ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯗ ꯃꯇꯥꯒ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯔꯝꯕꯗꯒꯤ ꯇꯣꯝꯆꯥꯅ ꯃꯈꯨꯠ ꯍꯥꯏꯔꯛꯄꯗꯨ ꯎꯕꯗ ꯃꯥꯁꯨ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯇꯨꯅ ꯍꯥꯏꯐꯦꯠ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯇꯥ ꯑꯄꯤꯛꯄꯤꯗꯤ ꯏꯉꯛꯉꯛꯅ "ꯀꯥꯏꯗꯅꯣ ꯅꯪꯅ ꯅꯈꯨꯠꯀ ꯊꯥꯡꯒꯠꯂꯒ ꯍꯥꯏꯔꯤꯗꯨꯅ? ꯇꯨ ꯑꯥꯗ ꯌꯦꯡꯉꯣ" ꯑꯁꯤ ꯍꯥꯏꯅ ꯇꯣꯝꯆꯥ ꯍꯣꯏꯅ ꯂꯦꯞꯂꯤꯕ ꯑꯗꯣꯝꯗ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ꯫ ꯑꯄꯤꯛꯄꯤꯁꯨ ꯃꯇꯥꯅ ꯃꯈꯨꯠ ꯊꯤꯜꯂꯤꯕ ꯑꯗꯣꯝꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯂꯒ ꯍꯦꯟꯅ ꯉꯛꯅ "ꯀꯅꯥꯅꯣ ꯃꯣꯏꯁꯤꯅ? ꯍꯥꯟꯅꯁꯨ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯦ ꯑꯃꯇ" "ꯍꯣ, ꯅꯍꯥꯟꯒꯤ ꯊꯥꯃꯟꯗ ꯊꯦꯡꯅꯩ ꯍꯥꯏꯕ ꯏꯅꯥꯛ ꯈꯨꯟꯕꯗꯣ ꯃꯌꯥꯏꯒꯤꯗꯨꯅꯤ꯫ ꯑꯣ, ꯍꯥꯏꯒꯨꯝꯂꯗꯅ ꯑꯁꯤꯗꯤ ꯏꯅꯥꯛ ꯌꯥꯝꯅ ꯈꯨꯜꯂꯝꯗꯧ ꯃꯥꯜꯂꯤꯅꯦ꯫ ꯑꯗꯨꯅꯦ" ꯑꯁꯤ ꯍꯥꯏꯅ ꯊꯦꯝꯕꯤ ꯇꯣꯝꯆꯥ ꯍꯣꯏꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯃꯣꯏꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯑꯣ ꯍꯥꯏꯅ ꯃꯈꯨꯠ ꯍꯥꯏꯔꯒ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ꯫ ꯏꯪꯒꯤꯠꯇꯨ ꯍꯦꯛ ꯎꯕꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯇꯥꯎ ꯑꯇꯩꯗ ꯑꯣꯟꯁꯤꯜꯂꯒ "ꯂꯥꯎꯍꯦ, ꯀꯧꯔꯛꯑꯦ꯫ ꯁꯦꯂꯨꯡꯕꯅ ꯑꯝꯇ ꯉꯥꯏꯈꯣ, ꯀꯧꯁꯤꯜꯂꯒ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛ ꯐꯨꯗꯔꯗꯤ ꯀꯝꯗꯧꯕ? ꯀꯩꯒꯤ ꯐꯨꯗꯧꯔꯤꯒꯦ? ꯇꯥꯅꯤꯡꯗꯕ ꯋꯥ, ꯂꯥꯛꯑꯣ ꯌꯥꯔꯦ." ꯕꯀꯨꯜꯅ "ꯍꯣ, ꯃꯥꯅ ꯍꯥꯏꯁꯦ ꯅꯨꯄꯤ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯆꯪꯂꯨꯔꯗꯤ ꯃꯥꯏ ꯃꯦꯃꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯥꯔꯗꯤ ꯐꯨꯗꯅꯤ ꯍꯥꯏꯅ ꯄꯥꯈꯠꯂꯦ ꯑꯣꯏꯔꯝꯅꯤ." ꯑꯃꯨꯕꯅ "ꯑꯗꯨꯕꯨꯗꯤ ꯍꯟꯗꯛꯀꯤ ꯊꯥꯕꯜ ꯆꯠꯂꯨꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯐꯨꯗꯩ ꯍꯥꯏꯕꯅꯤ, ꯑꯗꯨꯒꯤ ꯄꯥꯈꯠꯂꯦ ꯑꯣꯏꯔꯝꯅꯤ." "ꯍꯦꯔꯥ, ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ. ꯃꯥꯅ ꯊꯥꯕꯜ ꯆꯠꯂꯦꯅ ꯉꯥꯡꯂꯛꯄꯗ ꯑꯩꯅ ꯇꯣꯛꯅꯔꯁꯦ ꯍꯥꯏꯔꯤꯔꯣ ꯍꯥꯏꯅ ꯍꯥꯏꯖꯤꯟꯕꯗꯒꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯤꯕꯅꯤ." ꯕꯀꯨꯜꯅ "ꯂꯩꯔꯝꯅꯤ, ꯈꯪꯉꯦ ꯌꯥꯔꯦ. ꯀꯤꯔꯤ ꯈꯨꯀꯤꯗꯨꯒ ꯀꯤꯗꯕꯒ ꯑꯃꯨꯛ ꯁꯥꯔꯛꯂꯅꯨ. ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯂꯦ ꯌꯥꯔꯦ. ꯈꯪꯂꯃꯛꯇꯗ ꯑꯗꯨꯝ ꯍꯥꯏꯌꯨ. ꯅꯣꯏꯅ ꯃꯔꯣꯜ ꯑꯃ, ꯃꯦꯃꯤꯅ ꯃꯔꯣꯜ ꯑꯃ. ꯂꯥꯛꯑꯣ ꯌꯥꯔꯦ, ꯃꯦꯃꯤꯗꯣ ꯑꯩꯅ ꯊꯣꯛꯄ ꯉꯥꯡꯅꯔꯒꯦ." ꯑꯁꯤ ꯍꯥꯏꯅ ꯇꯣꯝꯆꯥꯅ ꯁꯦꯂꯨꯡꯕꯗꯨ ꯂꯥꯛꯇꯅ ꯆꯤꯡꯂꯒ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯣꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯣꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯤꯡꯊꯤꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯣꯏꯅꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯀꯥꯡꯂꯦꯟ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯇꯣꯝꯆꯥꯗꯨ ꯃꯀꯣꯛ ꯍꯣꯠꯇꯨꯅ "ꯀꯥꯡꯂꯦꯟ ꯃꯇꯝꯗꯤ ꯑꯣꯏꯔꯛꯂꯤꯅꯤ. ꯑꯩꯅ ꯏꯅꯥꯛ ꯈꯨꯟꯕ ꯁꯥꯗꯅ ꯅꯨꯄꯤ ꯀꯣꯏꯔꯤꯕꯁꯤꯒ ꯈꯨꯗꯣꯜ ꯑꯃ ꯐꯥꯎꯕ ꯄꯤꯕ ꯉꯝꯗ꯭ꯔꯗꯤ ꯑꯩꯕꯨ ꯁꯣꯏꯗꯅ ꯇꯧꯁꯤꯟꯅꯕꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯅꯤꯅꯦ. ꯀꯩꯗꯧꯅꯤ ꯑꯩ? ꯏꯃꯥꯗ ꯁꯦꯠꯄꯤꯌꯨ ꯍꯥꯏꯔꯨꯔꯁꯨ ꯇꯊꯤ ꯆꯦꯔꯛꯀꯅꯤꯅꯦ." ꯑꯁꯤ ꯈꯟꯅ ꯇꯣꯝꯆꯥ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯃꯀꯣꯛꯇꯨ ꯍꯣꯠꯄ ꯂꯦꯞꯂꯝꯗꯦ꯫ ꯁꯣꯝꯗ ꯊꯦꯝꯕꯤꯁꯨ ꯆꯞ ꯃꯥꯟꯅꯩ. ꯏꯅꯥꯛ ꯈꯨꯟꯕꯤ ꯁꯥꯔꯤꯕꯅꯤꯅ ꯀꯔꯤꯝꯇ ꯄꯤꯗ꯭ꯔꯗꯤ ꯇꯧꯁꯤꯟꯅꯕ ꯑꯣꯏꯅ ꯈꯟꯈꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯩꯕꯨ ꯀꯩꯅꯣꯝꯇꯗꯤ ꯄꯤꯗ꯭ꯔꯗꯤ ꯌꯥꯝꯅ ꯂꯤꯛꯄ ꯑꯣꯏꯅꯒ ꯈꯟꯈꯤꯗꯧꯔꯤꯅꯤꯅꯦ. ꯑꯁ, ꯁꯣꯝꯗ ꯑꯩꯅ ꯀꯔꯤꯝꯇ ꯍꯦꯛ ꯂꯩꯇ꯭ꯔꯤꯁꯤꯗꯤ ꯃꯣꯏꯅ ꯈꯪꯗꯧꯕ ꯅꯠꯇꯦꯅꯦ." ꯑꯁꯤ ꯍꯥꯏꯅ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯅ ꯑꯁꯨꯝ ꯈꯜꯂꯛꯄꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯔꯦ. ꯃꯣꯏꯗꯤ ꯏꯅꯥꯛ ꯈꯨꯟꯕꯅꯤꯅ ꯑꯩꯅ ꯁꯦꯜ ꯅꯨꯡ ꯃꯃꯜ ꯑꯇꯥꯡꯕ ꯄꯤꯔꯨꯕꯗ ꯌꯥꯝꯅ ꯇꯧꯖꯅꯤꯡꯕ ꯑꯣꯏꯅꯁꯨ ꯇꯥꯅꯤ. ꯑꯗꯨꯅ ꯀꯥꯟꯅꯗꯦ. ꯏꯆꯦꯗꯒꯤ ꯈꯨꯗꯩ ꯀꯝꯁꯥ ꯑꯃ ꯄꯤꯗꯕ ꯌꯥꯗꯦ ꯍꯥꯏꯔꯒꯦ. ꯑꯗꯨ ꯍꯦꯛꯇ ꯄꯤꯔꯒꯦ." ꯑꯁꯤ ꯈꯟꯅ ꯊꯦꯝꯕꯤ ꯀꯥꯡꯂꯦꯟꯒꯤ ꯈꯨꯗꯣꯜꯗꯨ ꯈꯨꯗꯩ ꯀꯝꯁꯥ ꯑꯃ ꯄꯤꯔꯒꯦ ꯍꯥꯏꯅ ꯃꯆꯦꯗ ꯈꯨꯗꯩ ꯀꯝꯁꯥ ꯑꯃ ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯇꯛꯂꯝꯃꯤ꯫ ꯁꯣꯝꯗ ꯇꯣꯝꯆꯥꯁꯨ ꯑꯁꯨꯝ ꯈꯜꯂꯛꯄꯗ "ꯀꯥꯟꯅꯗꯦ. ꯏꯃꯥꯒꯤ ꯊꯃꯨꯗꯒꯤ ꯐꯅꯦꯛ ꯑꯃ ꯍꯨꯔꯥꯜꯂꯒꯦ. ꯑꯗꯨꯒ ꯊꯥꯏꯅ ꯑꯕꯣꯛꯅ ꯏꯃꯥꯗ ꯄꯤꯔꯝꯕꯅꯤ, ꯑꯕꯣꯛꯀꯤ ꯑꯕꯣꯛ ꯑꯗꯨꯅ ꯑꯕꯣꯛꯇ ꯄꯤꯔꯝꯕꯅꯤ ꯀꯥꯏꯅ ꯍꯥꯏꯖꯤꯜꯂꯒ ꯊꯥꯖꯍꯜꯂꯒ ꯂꯣꯏꯔꯦ." ꯑꯁꯤ ꯈꯟꯅ ꯇꯣꯝꯆꯥꯗꯨ ꯃꯃꯥ ꯂꯩꯇ꯭ꯔꯤꯉꯩ ꯂꯣꯟꯅ ꯇꯥꯕꯨꯗꯒꯤ ꯐꯅꯦꯛ ꯍꯨꯔꯥꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯥꯡꯂꯦꯟ ꯅꯨꯃꯤꯠꯇ ꯈꯨꯗꯣꯜ ꯑꯣꯟꯅꯔꯝꯃꯤ꯫ ꯈꯨꯗꯣꯜ ꯄꯤꯅꯔꯕꯗ ꯊꯦꯝꯕꯤꯗꯨ ꯃꯇꯥ ꯃꯈꯩꯗ ꯂꯦꯟꯅꯒꯤ ꯃꯇꯥꯒꯨꯝ "ꯑꯄꯤꯛꯄꯤ ꯏꯕꯦꯝꯃ, ꯍꯟꯗꯛꯀꯤ ꯀꯥꯡꯂꯦꯟꯒꯤ ꯈꯨꯗꯣꯜꯅꯤ ꯍꯥꯏꯅ ꯇꯥ ꯇꯣꯝꯆꯥꯅ ꯊꯥꯏꯅ ꯃꯣꯏ ꯏꯕꯦꯟꯅ ꯃꯣꯏꯒꯤ ꯏꯃꯥꯗ ꯄꯤꯔꯝꯕ ꯐꯅꯦꯛꯅꯤ ꯍꯥꯏꯅ ꯐꯅꯦꯛ ꯑꯃ ꯄꯤꯔꯛꯄꯒꯤ ꯋꯥꯅꯤꯉꯣ." "ꯑꯁꯦꯡꯕ꯭ꯔꯣ? ꯑꯁ, ꯑꯗꯨꯃꯛ ꯑꯩꯅ ꯅꯣꯏꯗ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ?" ꯊꯥꯔꯣꯅ "ꯊꯥꯖꯕ ꯈꯔ ꯋꯥꯠꯄ." ꯐꯔꯦ, ꯌꯥꯝꯅ ꯊꯥꯖꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯌꯦꯡꯖꯧꯀꯣ, ꯑꯩ ꯂꯧꯔꯨꯒꯦ ꯌꯨꯝꯗꯒꯤ." ꯑꯁꯤ ꯍꯥꯏꯅ ꯊꯦꯝꯕꯤ ꯃꯌꯨꯝꯗꯒꯤ ꯐꯅꯦꯛꯇꯨ ꯂꯧꯔꯨꯔꯒ ꯃꯇꯥ ꯑꯇꯩꯗꯁꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯑꯁꯣꯝꯗ ꯇꯣꯝꯆꯥꯁꯨ ꯑꯗꯨꯃꯉꯥꯏ ꯏꯅꯥꯛ ꯈꯨꯟꯕꯤ ꯅꯨꯄꯤ ꯀꯣꯏꯔꯦ ꯍꯥꯏꯅ ꯂꯦꯟꯅꯔꯤꯕꯅꯤ ꯍꯥꯏꯅ ꯃꯇꯥꯎꯁꯤꯡꯗ "ꯏꯇꯥꯎ ꯃꯌꯥꯝ, ꯅꯣꯏꯕꯨ ꯀꯥꯡꯂꯦꯟꯒꯤ ꯅꯣꯏꯒꯤ ꯈꯪꯅꯕ ꯅꯨꯄꯤꯁꯤꯡꯅ ꯀꯔꯤ ꯄꯤꯔꯛꯀꯦ?" ꯁꯦꯂꯨꯡꯕꯅ "ꯀꯥꯡꯂꯦꯟꯗꯕꯨ ꯀꯩꯁꯨ ꯄꯤꯔꯛꯇꯦꯗ. ꯅꯪꯒꯤꯕꯨ ꯀꯩ ꯄꯤꯔꯛꯀꯦ?" "ꯑꯩꯈꯣꯏꯒꯤꯗꯤ ꯊꯦꯝꯕꯤꯅ ꯑꯩꯒꯤꯅꯦꯅ ꯈꯨꯗꯩ ꯀꯝꯁꯥ ꯑꯃ ꯄꯤꯔꯛꯑꯦ." ꯕꯀꯨꯜꯅ "ꯑꯣ, ꯉꯁꯥꯏꯗꯒꯤ ꯅꯪꯅ ꯃꯁꯤꯗ ꯃꯨꯛꯈꯥꯏꯗꯅ ꯉꯥꯡꯂꯤꯁꯤꯗꯤ ꯄꯤꯕꯤꯅꯕ ꯂꯩꯕꯒꯤ ꯑꯣꯏꯔꯦ. ꯑꯣ, ꯅꯪꯗꯤ ꯐꯪꯖꯗꯕꯅꯤꯅ ꯀꯂꯛꯆꯧꯋꯣ." "ꯍꯣ, ꯀꯂꯛꯆꯗꯦ. ꯍꯧꯖꯤꯛꯄꯨꯗꯤ ꯌꯥꯝꯅ ꯎꯠꯆꯧ. ꯍꯌꯦꯡ ꯗꯣꯂꯥꯟꯗꯒꯤ ꯑꯣꯟꯊꯔꯛꯄꯗꯅꯤ ꯑꯩꯅ ꯌꯦꯡꯒꯦꯅ ꯉꯥꯏꯔꯤꯁꯦ." "ꯉꯥꯏꯕꯤꯌꯨ. ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯃꯗꯤ ꯂꯥꯛꯇꯔꯣꯏ ꯍꯥꯏꯔꯤ." ꯐꯩꯌꯦ, ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ." ꯑꯁꯨꯝꯅ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯃꯛ ꯃꯤꯃꯥꯡꯗ ꯏꯅꯥꯛ ꯈꯨꯟꯕ ꯈꯨꯟꯕꯤ ꯅꯨꯄꯤ ꯅꯨꯄꯥ ꯀꯣꯏꯔꯦꯗꯅ ꯆꯥꯎꯊꯣꯛꯆꯔꯝꯃꯤ꯫ ꯇꯟꯖꯥꯁꯤꯗ
ꯊꯦꯝꯕꯤꯒ ꯍꯥꯟꯅ ꯈꯪꯅꯔꯝꯕ ꯀꯣꯟꯗꯨꯝꯕꯗꯨ ꯂꯦꯝꯕꯤꯗ ꯍꯦꯛ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯨꯔꯤ꯫ ꯃꯗꯨ ꯇꯥꯕꯗ ꯂꯦꯝꯕꯤꯗ ꯈꯣꯏꯁꯥꯎꯅꯅ "ꯇꯥ ꯀꯣꯟꯗꯣꯝ, ꯑꯩꯗꯤ ꯅꯪꯁꯦ ꯏꯆꯝ ꯆꯝꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯒꯗꯤ ꯅꯪꯗꯤ ꯃꯑꯣꯡ ꯃꯥꯟꯗꯅ ꯌꯥꯝꯅ ꯇꯧꯕ ꯉꯝꯃꯤꯅ"꯫ "ꯀꯩꯅꯣ ꯂꯦꯝꯕꯤ, ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯩ ꯏꯀꯥꯏꯃꯟꯕꯒꯤ ꯍꯥꯏꯗꯕꯅꯤ꯫ ꯊꯦꯝꯕꯤꯅ ꯍꯥꯏꯕꯗꯗꯤ ꯅꯪꯅ ꯑꯩ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯅꯁꯨ ꯍꯥꯏꯅ, ꯑꯗꯨꯒ ꯑꯩꯅ ꯅꯪꯉꯣꯟꯗ ꯋꯥꯁꯦ ꯍꯧꯗꯣꯛꯂꯒ ꯅꯪꯅ ꯗꯨꯛ ꯁꯥꯎꯔꯤꯗꯨꯅ ꯀꯩꯒꯤꯅꯣ?" "ꯀꯩ ꯍꯥꯏꯕ? ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏ ꯀꯥꯏꯅ? ꯃꯥꯏ ꯊꯦꯝꯕꯤ ꯍꯥꯏꯕꯤ ꯇꯧꯉꯝꯃꯤꯗꯣ ꯈꯪꯂꯣꯏꯗ꯭ꯔꯥ? ꯂꯦꯝꯕꯤ ꯏꯗꯤ ꯈꯪꯍꯟꯒꯦꯕ꯫ ꯑꯗꯨꯒꯅꯦ, ꯑꯩꯅ ꯇꯥ ꯀꯣꯟꯗꯨꯝꯕꯗ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯒ ꯈꯟꯈꯤꯕ ꯑꯃꯠꯇ ꯂꯩꯇꯦꯀꯣ꯫ ꯃꯇꯨꯡꯗ ꯍꯦꯛ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯔꯛꯂꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯣ ꯍꯥꯏꯁꯤꯅꯤ"꯫ ꯑꯁꯤ ꯍꯥꯏꯅ ꯂꯦꯝꯕꯤ ꯀꯣꯟꯗꯨꯝꯕꯗ ꯇꯊꯤ ꯇꯊꯤ ꯆꯩꯔꯝꯂꯒ ꯁꯥꯎꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯣꯟꯗꯨꯝꯕ ꯃꯥꯗꯤ ꯎꯄꯥꯏ ꯂꯩꯇ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ "ꯊꯦꯝꯕꯤꯅ ꯍꯥꯏꯕꯗꯨꯗ ꯑꯩꯗꯤ ꯑꯁꯦꯡꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯍꯥꯏꯔꯨꯕꯒꯤ ꯋꯥꯅꯤ꯫ ꯈꯪꯅꯤꯕ ꯊꯦꯝꯕꯤ ꯍꯥꯏꯕꯤ ꯆꯤꯟꯊꯤꯕꯤꯗꯣ ꯃꯥꯅ ꯍꯥꯏꯅꯤꯕ ꯑꯩꯉꯣꯟꯗ ꯑꯣꯏꯗ ꯄꯥꯗ ꯍꯥꯏꯖꯤꯟꯕ꯫ ꯃꯥ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃꯒꯁꯨ ꯀꯣꯏꯅꯔꯦꯅ ꯃꯨꯛꯂꯤꯗꯣ ꯅꯨꯡꯉꯥꯏꯅꯤꯕ ꯃꯥ"꯫ ꯑꯁꯤ ꯍꯥꯏꯅ ꯃꯈꯨꯠ ꯆꯤꯡꯂꯗꯨꯅ ꯁꯥꯎꯅ ꯊꯦꯝꯕꯤ ꯍꯣꯏꯔꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯦꯝꯕꯤꯁꯨ ꯄꯥꯎꯗꯨ ꯃꯃꯥꯟꯅꯕꯤ ꯑꯇꯩꯅ ꯇꯝꯕꯗꯒꯤ ꯇꯥꯔꯕꯅꯤ꯫ ꯃꯥꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯕꯅꯤ꯫ ꯑꯁ, ꯀꯩꯅꯣꯅ ꯇꯧꯗꯣꯏꯁꯤꯕꯣ? ꯑꯩꯅꯗꯤ ꯆꯨꯝꯅ ꯁꯥꯎꯅꯤꯡꯃꯟꯕꯗꯒꯤ ꯍꯥꯏꯖꯤꯜꯂꯨꯕꯅꯤ, ꯃꯥꯗꯤ ꯑꯋꯣꯏ ꯇꯥꯅꯒꯤ ꯈꯟꯖꯤꯜ ꯂꯩꯔꯝꯂꯤ ꯕꯣꯏꯔꯦ꯫ ꯀꯩꯅꯣꯃꯤ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ? ꯊꯦꯝꯕꯤ ꯃꯁꯥꯗꯨ ꯇꯧꯐꯝ ꯈꯪꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯒ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯑꯄꯤꯛꯄꯤꯁꯨ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ "ꯅꯠꯇꯦ, ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯇꯥ ꯀꯣꯟꯗꯨꯝꯕꯗ ꯑꯃꯨꯛ ꯑꯣꯏꯗ ꯄꯥꯗ ꯍꯥꯏꯖꯤꯜꯂꯨꯔꯤꯗꯨꯅ?" "ꯑꯁ, ꯂꯦꯝꯕꯤꯅꯒ ꯇꯥ ꯀꯣꯟꯗꯨꯝꯒꯤ ꯃꯔꯝꯗ ꯀꯟꯈꯠꯂꯒ ꯋꯥ ꯍꯥꯏꯕꯗꯨꯗ ꯑꯃꯗꯨꯅꯒ ꯑꯁꯨꯝ ꯆꯌꯦꯠ ꯈꯣꯏꯌꯦꯠꯅꯕꯗꯨꯗ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯔꯨꯕꯅꯤꯅꯦ꯫ ꯐꯖꯔꯦꯕ ꯍꯧꯖꯤꯛꯇꯤ, ꯌꯥꯝꯅ ꯐꯖꯔꯦꯕ꯫ ꯇꯥ ꯀꯣꯟꯗꯨꯝꯒꯤ ꯃꯤꯍꯨꯜ ꯃꯇꯥꯗꯨꯒ ꯅꯪꯅ ꯏꯕꯦꯝꯃ ꯆꯦꯟꯐꯝ ꯂꯩꯔꯣꯏꯗꯕꯅꯤ꯫ ꯑꯁ, ꯑꯩꯕꯨ ꯃꯥꯏ ꯂꯥꯏꯔ ꯆꯨꯗꯅꯕ ꯀꯣꯟꯗꯨꯝ ꯍꯥꯏꯗꯨꯗ ꯂꯩꯕ ꯇꯥꯔꯕ꯭ꯔꯣ?" ꯍꯥꯏꯅ ꯃꯀꯣꯛꯇꯣ ꯄꯥꯏꯔꯒ ꯐꯝꯊꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯃꯇꯥ ꯑꯇꯩꯗꯨ ꯀꯩꯁꯨ ꯈꯟꯒꯅꯣ ꯍꯥꯏꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯃꯇꯥꯡꯗꯨꯗ ꯊꯪꯅꯕꯒꯤ ꯑꯉꯥꯡꯗꯨ ꯆꯦꯜꯂꯛꯇꯨꯅ ꯀꯣꯟꯗꯨꯝꯕꯅ ꯊꯣꯛꯂꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯊꯦꯝꯕꯤꯗꯨ ꯄꯥꯈꯠꯃꯟꯗꯅ ꯂꯦꯛꯊꯈꯤꯔꯝꯃꯤ꯫ ꯃꯇꯥ ꯑꯇꯩꯗꯨ ꯄꯥꯈꯠꯅ ꯂꯥꯏꯀꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯄꯤꯛꯄꯤꯗꯨ ꯑꯉꯥꯡꯗꯨꯗ ꯑꯣꯟꯁꯤꯜꯂꯒ "ꯊꯣꯏꯕ, ꯇꯥ ꯀꯣꯟꯗꯨꯝꯗ ꯏꯆꯦ ꯊꯦꯝꯕꯤꯗꯣ ꯃꯁꯥ ꯉꯝꯍꯧꯗ꯭ꯔꯦ ꯍꯥꯏꯅ ꯑꯝꯇ ꯇꯝꯃꯨ ꯆꯠꯂꯣ"꯫ "ꯑꯍꯣꯏ ꯏꯆꯦ"꯫ ꯑꯁꯤ ꯍꯥꯏꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯨꯁꯨ ꯄꯥꯈꯠꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯌꯥꯝꯗꯨꯁꯨ ꯊꯦꯝꯕꯤꯅ ꯂꯦꯛꯊꯔꯛꯈꯤꯕ ꯑꯗꯨ ꯑꯁꯦꯡꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯏꯁꯤꯡ ꯊꯥꯕꯋꯣ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯦꯝꯕꯤꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯍꯦꯛ ꯆꯦꯟꯈꯤꯕꯒ ꯀꯩꯁꯨ ꯇꯧꯗꯅ ꯐꯨꯛꯂꯥꯎꯅ ꯍꯧꯒꯠꯂꯛꯄ ꯑꯗꯨꯗ ꯑꯄꯤꯛꯄꯤꯅ ꯑꯣꯏꯅ ꯄꯥꯈꯠꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ "ꯍꯣꯏꯃ, ꯄꯥꯈꯠꯀꯅꯨ ꯏꯕꯦꯝꯃ, ꯉꯁꯥꯏꯒꯤꯗꯣ ꯑꯩꯅ ꯂꯦꯛꯊꯁꯤꯟꯅꯕꯅꯤ꯫ ꯍꯤꯡꯆꯥꯕꯤꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯑꯁꯦꯡꯕꯒꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯨꯔꯦ꯫ ꯄꯥꯈꯠꯂꯤꯅꯤ ꯀꯥꯏꯅ, ꯇꯠ! ꯑꯩ ꯐꯤꯁꯦ ꯁꯣꯜꯂꯦ, ꯑꯝꯇ ꯍꯣꯡꯗꯣꯛꯂꯨꯈꯤꯒꯦ"꯫ ꯑꯁꯤ ꯍꯥꯏꯅ ꯊꯦꯝꯕꯤꯗꯨ ꯊꯋꯥ ꯁꯥꯗꯅ ꯏꯃꯨꯡꯗ ꯃꯐꯤ ꯍꯣꯡꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯁꯥꯕꯤ ꯑꯅꯤ ꯑꯍꯨꯝꯗꯨꯗꯤ ꯄꯥꯈꯠꯂꯨꯕꯒꯤ ꯃꯁꯥꯗꯨ ꯐꯥꯊꯖꯍꯧꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯑꯗꯨꯝ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯗꯨꯅ ꯂꯩꯕ ꯌꯥꯔꯣꯏ ꯈꯪꯂꯗꯨꯅ ꯊꯦꯝꯕꯤꯅ ꯇꯣꯝꯆꯥ ꯍꯦꯛ ꯎꯅꯕꯒ ꯆꯦꯟꯕꯒꯤ ꯋꯥ ꯍꯧꯗꯣꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯇꯣꯝꯆꯥꯗꯤ ꯍꯔꯥꯎꯕꯅ ꯋꯥꯈꯜꯗ "ꯈꯪꯅꯕ ꯀꯨꯏꯗ꯭ꯔꯤꯉꯩꯁꯤꯗ ꯆꯦꯟꯕꯒꯤ ꯋꯥ ꯍꯦꯛ ꯍꯧꯗꯣꯛꯂꯨꯔꯗꯤ ꯑꯩꯕꯨ ꯉꯥꯏꯉꯝꯗꯦ ꯍꯥꯏꯅ ꯈꯟꯈꯤꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯧꯗꯣꯔꯛꯂꯕꯅꯤꯅ ꯐꯠ ꯑꯗꯨꯝ ꯐꯔꯦ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯂꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯂꯨ ꯍꯥꯏꯅ ꯇꯝꯂ ꯃꯥꯜꯂꯦ"꯫ ꯑꯁꯤ ꯈꯟꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯇꯣꯝꯆꯥꯅꯁꯨ ꯌꯥꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯁꯥ ꯃꯁꯥ ꯌꯥꯅꯗꯨꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯥꯛꯈꯤꯕ ꯊꯦꯝꯕꯤꯗꯨ ꯇꯣꯝꯆꯥꯒꯤ ꯃꯌꯨꯝꯗꯨ ꯍꯦꯛ ꯎꯕꯗ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯇꯨꯅ "ꯑꯁꯤꯕꯨ ꯅꯣꯏꯒꯤ ꯌꯨꯝꯂꯣ?" ꯇꯣꯝꯆꯥ ꯃꯇꯥꯡ ꯑꯗꯨꯗꯗꯤ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯈꯟꯅ ꯃꯉꯛꯇꯣ ꯍꯥꯏꯔꯒ ꯅꯠꯇꯦ, ꯏꯟꯗꯣꯝꯆꯥ ꯑꯃꯒꯤꯅꯤ. ꯌꯨꯝꯗ ꯍꯦꯛ ꯄꯣꯠꯆꯤꯟꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯁꯤꯗ ꯊꯩꯔꯛꯄꯅꯤꯗ"꯫ "ꯑꯣꯍꯣ"꯫ ꯇꯥꯟꯖꯥꯗꯨꯗ ꯇꯣꯝꯆꯥꯒꯤ ꯃꯃꯥ ꯏꯕꯦꯝ ꯃꯥꯏꯃꯣꯗꯨꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯒꯤ ꯍꯦꯛ ꯃꯄꯥ ꯆꯥꯅꯅ "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯃꯥꯗꯤ ꯀꯅꯥꯅꯣ? ꯏꯃꯥꯅ ꯑꯁꯤꯗ ꯂꯩꯔꯝꯂꯤꯁꯤꯅ ꯀꯃꯥꯏꯅ?" ꯇꯣꯝꯆꯥ ꯉꯥꯏꯍꯥꯛꯇꯨꯗ ꯃꯥ ꯃꯁꯥꯗꯨ ꯇꯧꯐꯝ ꯑꯃ ꯏꯈꯪ ꯈꯪꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥ ꯉꯝꯅꯕ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯉꯛꯆꯥꯅꯅ "ꯃꯥ, ꯅꯪꯗꯤ ꯏꯗꯣꯝꯆꯥ ꯍꯣꯏꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕ?" "ꯀꯩꯅꯣꯅꯦ ꯃꯁꯤꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯍꯩ, ꯅꯨꯡꯊꯤꯜ ꯄꯨꯕꯧꯁꯤꯗꯅꯦ ꯆꯣꯏꯇ꯭ꯔꯪ ꯄꯥꯇ꯭ꯔꯪꯗꯣ ꯂꯣꯜꯂꯅꯨ"꯫ "ꯏꯃꯥꯅ ꯍꯦꯟꯅ ꯂꯣꯟꯈ꯭ꯔꯦ, ꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯅꯣ ꯍꯥꯏꯕ"꯫ ꯑꯁꯤ ꯍꯥꯏꯅ ꯇꯣꯝꯆꯥ ꯃꯃꯥꯗ ꯇꯧꯁꯤꯟꯅꯧ ꯍꯥꯏꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯏꯕꯦꯝ ꯑꯗꯨꯗꯤ ꯃꯆꯥꯒꯤ ꯏꯪꯒꯤꯠ ꯏꯔꯥꯡꯗꯣ ꯑꯃꯠꯇ ꯈꯪꯖꯗꯕꯅ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯃꯉꯛꯅ "ꯀꯩꯅꯣꯅꯦꯍꯦ, ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯂꯩꯇ꯭ꯔꯕꯗꯤ ꯀꯗꯥꯏꯗ ꯆꯠꯂꯣ ꯍꯥꯏꯔꯤꯕꯅꯣꯅꯦ"꯫ ꯇꯣꯝꯆꯥ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯨꯠꯅ ꯃꯔꯥꯏꯕꯛꯇ ꯊꯥꯖꯤꯟꯖꯔꯝꯃꯤ꯫
ꯑꯗꯨꯒ ꯊꯦꯝꯕꯤꯔꯣꯝꯗ ꯍꯥꯏꯐꯦꯠ ꯂꯩꯁꯤꯜꯂꯛꯄꯗ ꯅꯨꯄꯤꯗꯨꯗꯤ ꯅꯨꯄꯥꯗꯨꯗ ꯁꯨꯛꯇꯣꯛꯂꯒ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯇꯣꯝꯆꯥꯗꯨ ꯅꯣꯛꯁꯤꯟꯅꯔꯛꯂꯝꯃꯤ꯫ ꯃꯇꯧꯗꯨꯅ ꯍꯦꯟꯅ ꯊꯦꯝꯕꯤꯗꯗꯤ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯅꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯥ ꯃꯁꯥꯗꯨ ꯐꯥꯖꯤꯟꯕ ꯉꯝꯗ ꯂꯧ ꯌꯥꯝ ꯆꯥꯕꯅꯤ, ꯅꯔꯜꯅ ꯆꯤꯡꯃꯨꯛ ꯋꯥꯡꯅ ꯄꯩ ꯀꯥꯏꯅ ꯍꯥꯏꯖꯤꯜꯂꯒ ꯑꯩꯕꯨ ꯌꯦꯡꯒꯣꯟ ꯃꯥꯟꯕ ꯌꯨꯝꯁꯤꯗ ꯄꯨꯔꯛꯄ, ꯍꯧꯖꯤꯛꯃꯛ ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯜꯂꯣ ꯂꯥꯎ꯫ ꯊꯦꯝꯕꯤ, ꯅꯪ ꯑꯗꯨꯝꯅꯗꯤ ꯍꯥꯏꯅꯨꯗ, ꯑꯩ ꯅꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯈ꯭ꯔꯦꯕ, ꯅꯪ ꯁꯥꯎꯅꯨꯕ, ꯑꯗꯣ ꯅꯪ ꯆꯠꯈꯤꯕꯗꯤ ꯇꯧꯅꯨꯕ꯫ ꯍꯟꯗꯣ, ꯑꯩꯒꯤ ꯂꯝꯕꯤ ꯊꯠꯀꯅꯨ, ꯑꯩ ꯆꯠꯀꯦ꯫ ꯌꯥꯔꯣꯏ ꯏꯃꯥ, ꯅꯃꯧꯁꯤ ꯆꯠꯈꯤꯗꯧꯔꯦ, ꯑꯃꯨꯛꯇ ꯈꯥꯝꯁꯤꯁꯦ꯫ ꯏꯕꯦꯝꯃ, ꯆꯦꯅꯤꯅ ꯆꯦꯜꯂꯛꯂꯕꯅꯤꯅ ꯍꯟꯕꯗꯨ ꯅꯪꯁꯨ ꯃꯤꯅ ꯐꯖꯅ ꯉꯥꯡꯅꯔꯣ, ꯑꯗꯨꯅ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯈꯟꯗꯣꯛꯎ꯫ ꯑꯩ ꯑꯗꯨ ꯑꯗꯥ ꯑꯃꯠꯇ ꯈꯪꯗꯦ, ꯑꯩꯒꯤ ꯂꯝꯕꯤ ꯊꯠꯂꯤꯁꯦ ꯍꯟꯗꯣ, ꯑꯩ ꯆꯠꯀꯦ꯫ ꯌꯥꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯅ ꯇꯣꯝꯆꯥꯒ ꯊꯦꯝꯕꯤꯒꯗꯨ ꯑꯝꯇ ꯆꯠꯀꯦ ꯑꯝꯇ ꯆꯠꯅꯣ ꯍꯥꯏꯅ ꯇꯧꯗꯨꯅ ꯌꯦꯠꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯃꯤ ꯑꯇꯣꯞꯄꯅ ꯇꯥꯔꯗꯤ ꯐꯖꯗ꯭ꯔꯦ ꯈꯟꯅ ꯃꯥꯏꯃꯨꯁꯨ ꯑꯗꯨꯃꯛ ꯃꯃꯧ ꯅꯨꯄꯤꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯤꯡꯁꯤꯜꯂꯝꯃꯤ꯫ ꯊꯦꯝꯕꯤ ꯎꯄꯥꯏ ꯂꯩꯇ ꯃꯆꯤꯟꯗ ꯍꯣꯏ ꯃꯥ, ꯏꯆꯥꯕꯝꯇ ꯂꯧꯔ ꯂꯥꯛꯑꯣ, ꯃꯃꯥ ꯃꯆꯥꯁꯤꯅ ꯅꯝꯗꯅ ꯑꯩꯕꯨ ꯐꯥꯔꯦ꯫ ꯃꯥꯅ ꯂꯥꯎ ꯈꯣꯡꯂꯤꯕꯗꯨ ꯀꯅꯥꯁꯨ ꯇꯥꯗꯕꯅ ꯑꯗꯨꯃꯛ ꯆꯦꯟꯕ ꯍꯥꯏꯗꯨ ꯇꯥꯈꯤꯔꯝꯃꯤ꯫ ꯇꯣꯝꯆꯥꯗꯤ ꯏꯅꯥꯛ ꯈꯨꯟꯕꯤ ꯅꯨꯄꯤ ꯆꯦꯜꯂꯦ ꯈꯟꯅ ꯃꯨꯛꯈꯥꯏꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯎ ꯍꯟꯕ ꯆꯠꯂꯨꯕ ꯑꯍꯜꯁꯤꯡꯅ ꯇꯝꯕꯗꯒꯤ ꯊꯦꯝꯕꯤ ꯍꯣꯏꯒꯤ ꯏꯃꯨꯡꯗꯨ ꯃꯈꯣꯏꯒ ꯊꯣꯏꯅ ꯈꯦꯠꯅꯗꯕ ꯏꯃꯨꯡ ꯑꯣꯏꯔꯝꯂꯤ꯫ ꯁꯨꯞꯅꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯁꯥꯁꯤꯟꯅꯕ ꯑꯣꯏꯔꯝꯂꯤ꯫ ꯄꯥꯎꯗꯨ ꯇꯥꯕꯗ ꯇꯣꯝꯆꯥꯗꯤ ꯃꯇꯥꯎꯁꯤꯡꯒꯤ ꯃꯃꯥꯡꯗꯁꯨ ꯏꯀꯥꯏꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯕꯨꯀꯨꯜꯗꯨ ꯐꯥꯛ ꯐꯥꯛ ꯅꯣꯛꯁꯤꯜꯂꯛꯇꯨꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ, ꯃꯪꯂꯥꯟꯗ ꯗꯣꯂꯥꯟ ꯆꯥꯅꯨ, ꯇꯥꯔꯛꯂꯒ ꯅꯈ꯭ꯋꯥꯡ ꯇꯦꯛꯅꯤꯅ, ꯃꯁꯤꯗ ꯅꯪꯅ ꯃꯇꯥꯗꯦ, ꯁꯥꯃꯨ ꯂꯣꯏꯕꯤꯅꯤ ꯀꯥꯏꯅ꯫ ꯍꯧꯖꯤꯛꯇꯤ ꯏꯔꯣꯏ ꯂꯣꯏꯕꯤ ꯑꯣꯏꯔꯝꯂꯕ꯭ꯔꯥ ꯍꯥ? ꯅꯪ ꯁꯣꯝꯗ ꯇꯨꯃꯤꯟ ꯂꯩ꯫ ꯏꯕꯣ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯅꯪ ꯃꯇꯝ ꯑꯃꯗ ꯏꯅꯥꯛ ꯈꯨꯟꯕꯤꯅꯦꯅ ꯃꯨꯛꯈꯤꯕꯗꯣ꯫ ꯏꯕꯣ, ꯅꯪ ꯎꯔꯒ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯦꯗ ꯑꯩꯗꯤ꯫ ꯁꯦꯂꯨꯡꯕꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯤ ꯍꯥꯏꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯇꯣꯝꯆꯥꯗꯨ ꯅꯣꯛꯅꯕꯗ ꯂꯣꯏꯔꯝꯃꯤ꯫ ꯁꯣꯝꯗ ꯅꯨꯄꯤ ꯊꯤꯟꯕꯗꯁꯨ ꯅꯨꯄꯤ ꯃꯌꯨꯝꯗꯁꯨ ꯊꯦꯝꯕꯤꯕꯨ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯅ ꯅꯣꯛꯅꯕꯗ ꯂꯣꯏꯔꯝꯃꯤ꯫ ꯑꯅꯤꯗꯨ ꯑꯃꯅ ꯑꯃꯒꯤ ꯐꯤꯕꯝ ꯈꯪꯂꯕꯗ ꯑꯃꯅ ꯑꯃꯕꯨ ꯉꯥꯛꯄꯤꯕꯒꯤ ꯃꯍꯨꯠ ꯑꯃꯅ ꯑꯃꯗ ꯃꯔꯥꯜ ꯊꯪꯖꯅꯔꯝꯃꯤ꯫ ꯑꯗꯨꯃꯛꯅ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯎꯅꯕ ꯌꯥꯗꯦ ꯄꯪꯈꯗ ꯈꯠꯅꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨꯅ ꯍꯦꯟꯅ ꯃꯤꯅ ꯅꯣꯛꯅꯕꯗꯁꯨ ꯂꯣꯏꯔꯝꯃꯤ꯫ ꯃꯤꯅ ꯅꯣꯛꯅꯕꯗꯨ ꯑꯁꯨꯝ ꯈꯟꯊꯔꯨꯔꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯀꯟꯅ ꯁꯨ ꯅꯣꯝꯂꯒ ꯅꯣꯛꯅꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛꯇꯪꯗꯤ ꯏꯅꯥꯛ ꯈꯨꯟꯈꯤꯁꯤ ꯍꯥꯏꯅ ꯀꯟꯅ ꯁꯨ ꯅꯣꯝꯕꯗꯒꯤ ꯑꯅꯤꯗꯨ ꯀꯥꯏꯅ ꯊꯪꯗꯗꯤ ꯈꯨꯜ ꯂꯩꯀꯥꯏꯗ ꯋꯥꯠꯇ ꯄꯥꯗꯕ ꯏꯅꯥꯛ ꯈꯨꯟꯕꯗ ꯃꯃꯤꯡ ꯆꯠꯄ ꯍꯥꯏꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫